ꯃꯌꯥꯝ ꯈꯨꯔꯨꯝꯖꯔꯤ ꯗꯣꯝꯅꯤꯡꯕꯤꯔꯤꯕꯁꯦ ꯏꯝꯄꯦꯛ ꯅ꯭ꯌꯨꯁꯅꯤ ꯃꯅꯨꯡ ꯍꯨꯅꯒꯤ ꯊꯧꯔꯝꯗ ꯈꯦꯇ꯭ꯔꯃꯌꯨꯝ ꯄ꯭ꯔꯦꯝꯆꯥꯟꯗ ꯃꯌꯥꯝꯕꯨ ꯇꯔꯥꯝꯅ ꯑꯣꯛꯆꯔꯤ ꯉꯁꯤ ꯈꯟꯅꯒꯗꯧꯔꯤꯕ ꯃꯇꯥꯡ ꯑꯁꯤ ꯁꯣꯂꯤꯠ ꯋꯦꯁ ꯀ꯭ꯔꯥꯏꯁꯤꯁ ꯍꯥꯏꯕꯗꯤ ꯂꯝꯗꯦꯡꯗ ꯂꯩꯔꯤꯕ ꯃꯅꯤꯄꯨꯔꯒꯤ ꯑꯃꯠꯇ ꯉꯥꯏꯔꯤꯕ ꯁꯣꯂꯤꯠ ꯋꯦꯁ ꯃꯦꯅꯦꯖꯃꯦꯟꯠ ꯄ꯭ꯂꯥꯟ ꯑꯁꯤ ꯍꯥꯏꯔꯤꯕ ꯄ꯭ꯂꯥꯟ ꯑꯁꯤ ꯑꯀꯣꯏꯕꯗ ꯂꯩꯕ ꯃꯤꯌꯥꯝꯅ ꯇꯣꯉꯥꯟꯕ ꯗꯤꯃꯥꯟ ꯀꯌꯥ ꯇꯥꯟꯗꯨꯅ ꯍꯥꯏꯔꯤꯕ ꯄ꯭ꯂꯥꯟ ꯑꯁꯤ ꯇꯥꯟꯕ ꯂꯝꯕꯤꯁꯤꯡ ꯊꯤꯡꯖꯤꯟꯈꯤꯕ ꯍꯥꯏꯕ ꯑꯩꯈꯣꯏꯒꯤ ꯑꯁꯤꯒꯨꯝꯕ ꯋꯥꯐꯝꯁꯤꯒꯤ ꯃꯔꯝ ꯑꯣꯏꯔꯒ ꯇꯣꯉꯥꯟꯕ ꯏꯁꯨ ꯀꯌꯥ ꯑꯃ ꯍꯥꯏꯕꯗꯤ ꯁꯣꯂꯤꯠ ꯋꯦꯁ ꯊꯝꯐꯝ ꯂꯩꯔꯛꯇꯕꯗꯒꯤ ꯍꯧꯖꯤꯛ ꯊꯦꯡꯅꯔꯤꯕ ꯑꯁꯤꯒꯨꯝꯂꯕ ꯑꯆꯧꯕ ꯀ꯭ꯔꯥꯏꯁꯤꯁ ꯑꯁꯤꯒꯤ ꯃꯇꯥꯡꯗ ꯃꯅꯨꯡ ꯍꯨꯠꯅ ꯈꯟꯅꯅꯕ ꯑꯩꯈꯣꯏꯒꯤ ꯁ꯭ꯇꯨꯗꯤꯑꯣ ꯂꯦꯡꯁꯤꯟꯕꯤꯔꯤꯕ ꯑꯁꯤ ꯑꯍꯥꯟꯕꯗ ꯑꯩꯒꯤ ꯍꯦꯛ ꯌꯦꯠ ꯊꯪꯅꯅ ꯂꯩꯕꯤꯔꯤꯕ ꯑꯁꯤ ꯑꯩꯈꯣꯏꯒꯤ IMCꯒꯤ ꯃꯈꯥꯗ ꯂꯩꯔꯤꯕ ꯇꯣꯉꯥꯟꯕ NGOꯁꯤꯡ ꯍꯥꯏꯕ ꯇꯥꯔꯦ ꯑꯩꯈꯣꯏꯒꯤ ꯁꯣꯂꯤꯠ ꯋꯦꯁꯁꯤꯡ ꯑꯩꯈꯣꯏꯒꯤ ꯂꯧꯈꯠꯅꯕ ꯀꯂꯦꯛ ꯇꯧꯅꯕ ꯂꯩꯔꯤꯕ NGOꯁꯤꯡꯒꯤ ꯃꯍꯨꯠ ꯁꯤꯜꯂꯤꯕ ꯋꯥꯔꯀꯔ ꯌꯨꯅꯤꯌꯟ ꯃꯅꯤꯄꯨꯔꯒꯤ ꯄ꯭ꯔꯦꯁꯤꯗꯦꯟꯠ ꯑꯣꯏꯕꯤꯔꯤꯕ ꯋꯥꯏꯈꯣꯝ ꯑꯅꯟꯗ ꯃꯩꯇꯩꯅꯤ ꯇꯥꯃꯣ ꯋꯥꯃ ꯇꯥꯝꯅ ꯑꯣꯛꯆꯔꯤ ꯑꯗꯨꯒ ꯃꯊꯪꯗ ꯂꯦꯡꯁꯤꯟꯕꯤꯔꯤꯕ ꯑꯁꯤꯅ ꯂꯝꯗꯦꯡꯗ ꯂꯩꯕ ꯄꯥꯏꯑꯣꯅꯤꯌꯔ ꯀ꯭ꯂꯕ ꯍꯥꯏꯔꯤꯕ ꯀ꯭ꯂꯕ ꯑꯁꯤꯒꯤ ꯁꯤꯒꯨꯝꯂꯕ ꯁꯦꯀ꯭ꯔꯦꯇꯔꯤꯅꯤ ꯈꯔꯤꯕꯝ ꯑꯖꯤꯠ ꯄꯨꯔꯇꯥꯝꯅ ꯑꯣꯛꯆꯔꯤ ꯑꯩꯈꯣꯏꯒꯤ ꯁ꯭ꯇꯨꯗꯤꯑꯣꯗ ꯑꯗꯨꯒ ꯃꯊꯪꯗ ꯂꯩꯕꯤꯔꯤꯕ ꯑꯁꯤꯅ म्युनिसिपल कमिश्नर होइबिरिबा IMCगी कियाम चंद्रकुमारनी तामबुस रामनो ओक्सरी अहामत लक्ष्मीबसे अखोई पायोनियर क्लब लमदेंगी सेक्रेटरी होइबिरिबा खरिबम अजिता हन लाक्सके हौजी खुगी मणिपुरगी मरुएना खुगी इम्फाल लमायोगनरिबा सॉलिड वेस्ट प्लान की थिजनखिबदगी खुगी मपंग ओइबा फत्ता हौदी मसाकसिंग असि थमम लेक्तबदगी वनरिबा म्याम असिदा लमदेंगी साइतगी हाबितारे लमदेंगी म्याम महुत सिलगा लमदेंगी म्यामना तालिबा डिमांडसिंग असिना करिनो अदुगा हौजिक फावबदा मसिगी वारोइसिन म पुरकपा ngamda लेरिबासी लेंगाकी मैकैदगी रेस्पोंस फंगदबगिरा कई हाइबिनिगी लमदेंगी म्यामना ngasi अखोइना तौजरिबा थबक अखोइ थिंजनजरिबसे अखोइगी सरकारगी मैकैदगी करिगुम अमता हन्ना येंगबिरक्तबा हाइबा तारे मरमदी अखोइगी प्रोजेक्टि हौजनबिरमबा अदुगा अखोइगी अकोइबगी फिबम असे हन्ना येंजनबिरक्तबदगी अखोइ थिंजबनेना अखोइ आमदा थमजगे अनि सुबदा अखोइगी ngasi फौबदा अखोइ सरकारगी माइकैदगी अखोइगी लमदेंग सिदा अखोइगी अखोइना लमदेंगी प्रजा मयामना वाकटखिबा मयाम असि करिगुम्बा अमता पांगथोकपिदबा अदुदगिसु अचौबा अखोइना अचौबा कोइ थिंगबगी खोंतांग असि लौखतजरकपनि दुगा मसे अखोइगी याननबगी मसाकसि अखोइ ngasiबोक्ता अखोइ अखंगैसिंग मोटकी अदगी मयोरगी मयाम अखोइ सार मयाम अमा लाक्पिदना अखोइ थेंगनजरे वरि वताइ सानजरे अदुबु अथुबदा वारोइसिंदी पोरकद्रा हाइना अखोइ वाफम अइगी मैकैदगी थमजरी अदो बखतला लक्ष्मीगी की तालिबु डिमांडसिंग असि करिनो अदुगा करम कांदगी तानबो होखिबनो अखोइ प्रेसते फंगो पावि मतुंगनदी अखोइगी हौखिबा हाइबदि चही 2018 गी अक्टोबर 10 दगी हौना अखोइगी हाइ प्लान से संगब थिंखि हाइबगी पाव फंगे अदुबु तालिबु डिमांडसिंग असि करिनो हाइबा डिमांडसिंग असि हौजिक फावदा अखोइगी लेंगाकी मियोसिंदा खंगनखिबा मतमदा थेंगबगिरा हौजिक फावबा लेंगाकी रेस्पोंस अमा लाक्तिबसे करि हाइबिनिंगी मखाताना हाइबियो मसे अखोइ तालिबु डिमांडसिंग से अखोइगी हाना पैदुना लरिबा अमोटपसिंगसे हाना मुक्ता लोशन पिखो अदुगी मतंगदा कोई ड्रेनेज वाल फेंसिंग अदगी कोई फत्ता हौदी चेंथरकलिबा मचुम अदगी हाइंग तोंगलिबा मनम नमथिबसिंग असि अखोइगी अमुक्तंग कोखनबिउ हाइजबनी अदुबु सरकारगी माइकैदगी ngasi फावबदा अखोइ अक्टोबरगी डेट 10 दगी थिंजबनी अदुबु सरकारगी माइकैदगी एप्रिल की डेट 26 फाउगी मनुंगदा नोंगता हन्ना लाखिदे हाइबताइ डेट 26 ता मोय यारनी मतागुम कावरमनी हाइबुम थाजलखिबनी अदुगा अदुबु प्रजा म्यामना एप्रिल की डेट 30 दगी अखोइ प्लान द संगदुना अमोट अकाय सि कनागी अयाबा यावरगा थाजन बिरकपनो हाइदना अखोइगी लाक्पिरिबा NGO सिंगी गाड़ी की ड्राइवर हाइबतारे यूनियन सिंगदा अखोइ खंगन लुबदगी अखोइ अयाबसी अखोइ लेकाइगी ओइनदी अयाबा पिजखिद्री अदुना कनागी अयाबनु हंजबा मतमदा अखोइगी IMC ना थावना हाइबदगी थारकबनीना खंगन बिरै अदुबु IMC ना थाव हाइसे करम मोंगदा थाव हाइबगी थारकलिबनो हाना अखोइना हंजबदा मसे अखोइसु मोइना खुमकपा मतमदा अखोइगी थर्ड पार्टी अमखकना थाबा यारनी ना हाइरकपदगी थाखिबनी अदु थर्ड पार्टी दुदी मखोइ अइ ममिंगदी खंगन जररोइगे मीडिया ममांगददी अदुगु सिगी मतुंगिना अखोइना अखोइगी प्रजाना थिंगबदी अखोइगी लेकाइ खुंगंगना थिंगबनी थर्ड पार्टी ना थिंगब नते अदुबु यान वारोइसेल म पोरब मतुंगदा अखोइ
solid waste project porokliba phata haudi se akoi matam punbagi oina akoi thingjage na akoi lepsaba phirem na sade maramdi akoi na haijariba drainage wall fencing adagi akoi bada mahi chentherakliba adagi manam nam theliba haing tongiba lambi da phata haudi tariba mayamsi checking khumjina loisen birba matungda akoi thabi haijabni adubu government gi side tagi amasung mod ki side tagi karimta pangthok piraktabadagi akoi khongjang chang sanjar ko ni an thamjage हाइबदी कोई लमदेंग लेरिबा कोई सॉलिड वेस्ट मैनेजमेंट प्लान है कोई बदल लेरिबा हाई तारे हाइबा प्लान सिदगी 2 किलोमीटर सोम लेरगा कोई म्योय क्या म तारिबनी खुंदारिबनी तो हाइबा प्लान असिगी प्लान असिदगी लागबा तोंगान तोंगान बा इफेक्टिंग हाई तारे कुजासिंग द फंगबा याउखरबनी मसिगी सु मथकता तोंगान तोंगान बा गाड़ी क्या म हाइबा तारे अमोर काय पुबा गाड़ी क्या म लेत चंगसलकपा अमदी ड्रेनेज सिस्टम फजबदगी कोई वफम मियाम क्या अनायक नंगी पाव लेरिबनी हाइबा डिमांड सिंग असी कोई अक्टोबर 10 हौरगा थिंब हौखिबदु ngasi phauba khoi sarkar gi makai dagi kai gumba makal lamata gi response pirak te haibani matang sida khoina lakchaning se khoi municipal commissioner obidiba tamo sar gumma lakchaning je october tang 10 dagi thingkhibani ado hojik phauba da ngasi si me gi tang 8 ni aduga april gi haibadi chali basai si gi haukiba tha april gi tang 13 ta amukana gari se changi haib tare october 10 dagi na 2018 gi october 10 dagi na 2019 gi april gi tang 13 phauba sida IMC amadi lengak se kedoro leibihoge haibasi kai thambini hoi hojiki hariba solid waste management treatment plan gi lamdengi hariba jaga si taseng magi di manipur government ki mahut department ki makha da leiba adu treatment plan gi mafam amani adu akoi gi impal municipal corporation gi di hariba jaga sida government na pirak instruction gi matungina akoina sengdoraiba akoina local leiba door to door collection gi akoi NGO sina local leiba amot pasing then akoi gi Impal municipal area manungi koi market area da leriba amot pasing asi collection taro koi na dam to busi ajiki lamdeng treatment plan sida koi tawjumni adubu hoi mamangi chahi hoi haju hariba october gi 2018 gi october dagi hariba lamdeng gi kanu sida lamdeng gi praja sing na pamiba hari mafam duda leriba si hoi ngasa habi gi bidni ngasa club ki koi gi kanu na chumi hariba jaga sida government moina demand to busi hariba hek koi treatment plan siga tainariba moi pedi field lariba sigi sida yamna kareni yam mong taba koi gi drain am sembi ba adi chen rei machum jingdu kana tawdana ba then adagi fencing ama fajana matik chaba fencing ama thambi ba then aduga service lane ama semba haibisi kainu oina koi government ka hariba locality club singdu ga yana ki bo famni adu haribo mapho kanu si yana ki bo fam jingsi matam kuina sum thabak oina pangthorak tabadagi club singdu thing hoi akoina aigi kanoda aina handaki last kano sida akoi PDA gi secretary ai samak unazarure adagi akoi gi mamang da koi honorable CM gi table da koi yorogan na wari sabu kan da hari pot se lamdengi pot se soidra mangna government to wirani habigi assurance ma koi da supi biri aduga hari jaga do soina maki matam yam aten ma matam da hari fencing then adagi koi drain adagi koi gi service lane yam tuna haurani habigi akoi da thajaba ma adagi akoi PDA site gi ene yengbu kan cho hauju si manipur government na hariba thabak khara sigi dam da tawnu ta manipur government na fund si hauju 1 crore adu gi sanction taruga leire madum ai adum su ai akoi public man na thamjage aduga hariba thabak si hauju ji haubi adri si kari gi no haiba kan da akoi election code of conduct laksin gi sina maram war kan da wa order pbi ya da ba khota ba adu gumbagi khudong cha da ba khara government ni site leibidagi thabak si koina kan to ya da ba adu marak si da akoi gi lamnamdogi akoi honorable karikri mayam ga akoi gi public singa yanare habegi negotiation ama leire habegi akoina april gi tang kanu adoi digi tang kunmanga kuntru adai digi akoi trial oina somni government su thadabi yarani hairmina koi IMC nu su amu akoi NGO singda pau piraga amu thadaba haujabani adubu april gi kunthra da amu khangaudana club singna thabaksi haudragadi thadaba yaroi harakpadagi admaina koi amu tabaksi hojik IMC na hojik torubisi hoi ngasi maktasu ai samak lamdeng da akoi honorable MLA yauna then akoi gi electricity department ki MSPDCL gi officer sing ade pollution control board ki akoi myam chatna de koi gi maut ki commissioner koi sarjo yawi re de koi director maut yawi re koi myam chalaga mafam da koi yengjaroi adu hojik MSPDCL na akoi gi waste to energy akoi amot pa myam jingsi koi mai puthona binung ta dawdu si koi ta seng magi di masi Ahmedabad ki farm mamana
ꯀꯩꯅꯣ ꯇꯧꯕꯅꯤ ꯔꯟ ꯇꯧꯕꯅꯤ ꯑꯩꯈꯣꯏ ꯂꯝꯗꯦꯡꯒꯤ ꯃꯩꯒꯤ ꯖꯦꯅꯦꯔꯦꯠ ꯇꯧꯅꯕꯒꯤ ꯀꯩꯅꯣꯁꯦ ꯑꯗꯨ ꯃꯈꯣꯏꯅ ꯖꯨꯟ ꯋꯤꯊꯤꯟ ꯖꯨꯟ ꯍꯧꯖꯤꯛ ꯑꯩꯈꯣꯏ ꯂꯥꯛꯏꯕ ꯖꯨꯟꯁꯤꯒꯤ ꯃꯅꯨꯡꯗ ꯁꯣꯏꯗꯅꯃꯛꯀꯤ ꯍꯧꯖꯤꯛ ꯍꯥꯏꯔꯤꯕ ꯄꯣꯠꯁꯦ ꯉꯁꯤꯃꯛꯁꯨ ꯑꯩꯅ ꯈꯟꯖꯕꯗ ꯍꯧꯖꯤꯛ ꯑꯩꯈꯣꯏꯒꯤ ꯑꯍꯃꯗꯥꯕꯥꯗꯀꯤ ꯐꯥꯔꯝꯁꯤꯒꯤ ꯃꯣꯏ ꯔꯤꯄ꯭ꯔꯖꯦꯟꯇꯦꯇꯤꯚ ꯈꯔ ꯉꯁꯤ ꯁꯣꯏꯗꯅ ꯊꯨꯡꯉꯝꯃꯅꯦꯅ ꯈꯜꯂꯤ ꯉꯁꯥꯏ ꯑꯩꯈꯣꯏ ꯄꯨꯡ ꯑꯃꯗ ꯑꯩꯈꯣꯏ ꯂꯝꯗꯦꯡ ꯆꯠꯆꯔꯨꯕꯅꯤ ꯑꯗꯨ ꯄꯨꯡ 2:30ꯗ ꯃꯈꯣꯏ ꯌꯧꯔꯛꯀꯅꯤ ꯍꯥꯏꯕꯅꯤ ꯑꯗꯨꯒ ꯑꯩꯈꯣꯏ ꯑꯣꯅꯔꯦꯕꯜ MLA ꯅꯦ ꯇꯧꯔꯒ ꯑꯩꯈꯣꯏꯒꯤ ꯉꯁꯥꯏ MSP DCL ꯅꯦ ꯇꯧꯔꯀꯥꯟꯗ ꯍꯧꯖꯤꯛ ꯃꯈꯣꯏꯅ ꯌꯨꯡꯈꯠꯀꯗꯧꯔꯤꯕ ꯑꯩꯈꯣꯏ ꯇ꯭ꯔꯥꯟꯁꯐꯣꯔꯃꯔ ꯀꯔꯤꯒꯤ ꯍꯥꯏꯗꯤ ꯃꯩꯗꯨ ꯄꯨꯊꯣꯔꯛꯑꯀꯥꯟꯗ ꯑꯗꯨꯒꯤ ꯃꯩꯗꯨꯅ ꯑꯃꯨꯛ ꯄꯕ꯭ꯂꯤꯛꯇ ꯄꯤꯔꯛꯅꯕꯒꯤ ꯑꯗꯨꯒꯤ ꯇ꯭ꯔꯥꯟꯁꯐꯣꯔꯃꯔ ꯀꯔꯤꯒꯤ ꯃꯌꯥꯝ ꯌꯨꯡꯈꯠꯀꯗꯧꯕ ꯁꯥꯒꯠꯀꯗꯧꯕ ꯃꯌꯥꯝꯗꯣ ꯑꯗꯨꯒꯤ ꯃꯐꯝꯁꯨ ꯍꯥꯟꯅ ꯑꯣꯜꯔꯦꯗꯤ ꯑꯩꯈꯣꯏ ꯂꯣꯀꯦꯁꯟꯗꯨꯗꯤ ꯑꯁꯤꯗ ꯈꯤꯟꯕ ꯈꯣꯠꯄ ꯍꯥꯏꯕꯒꯤ ꯍꯥꯏꯐꯦꯠ ꯆꯥꯎꯔꯥꯛꯄ ꯑꯃꯗꯤ ꯑꯗꯨꯝ ꯂꯩꯔꯕꯅꯤ ꯑꯗꯨꯕꯨ ꯉꯁꯤ ꯂꯥꯛꯀꯗꯧꯕ ꯑꯍꯃꯗꯥꯕꯥꯗ ꯐꯥꯔꯝꯗꯨꯒ ꯃꯈꯣꯏꯒ ꯄꯨꯂꯞ ꯐꯝꯃꯤꯟꯅꯔꯒ ꯀꯔꯥꯏꯋꯥꯏ ꯖꯒꯥꯗ ꯈꯤꯟꯒꯗꯒꯦ ꯑꯗꯨ ꯉꯁꯤꯃꯛ ꯁꯣꯏꯗꯅ ꯑꯩꯅ ꯈꯟꯕꯗꯗꯤ ꯉꯁꯤꯃꯛ ꯂꯣꯏꯁꯤꯜꯂꯝꯒꯅꯦꯅ ꯈꯜꯂꯤ ꯑꯗꯨꯒ ꯉꯁꯥꯏ ꯑꯩꯈꯣꯏ ꯑꯣꯅꯔꯦꯕꯜ MLA ꯊꯝꯕꯗꯁꯨ ꯖꯨꯟ ꯐꯥꯎꯕꯒꯤ ꯃꯅꯨꯡꯁꯤꯗ ꯁꯣꯏꯗꯅꯃꯛꯀꯤ ꯂꯣꯏꯒꯗꯧꯕꯅꯤ ꯍꯥꯏꯕꯒꯤ ꯏꯟꯁꯨꯔꯦꯟꯁ ꯑꯃꯗꯤ ꯑꯩꯈꯣꯏꯒꯤ ꯑꯣꯅꯔꯦꯕꯜ MLAꯅꯁꯨ ꯊꯝꯕꯤ ꯑꯗꯨꯅ ꯍꯧꯖꯤꯛ ꯑꯩꯅ ꯈꯟꯕꯗ ꯑꯩꯈꯣꯏꯒꯤ ꯂꯣꯀꯦꯂꯤꯇꯤꯒꯤ ꯄꯥꯝꯂꯤꯕ ꯗꯤꯃꯥꯟꯁꯤꯡꯗꯨ ꯏꯂꯦꯛꯁꯟ ꯀꯣꯗ ꯑꯣꯐ ꯀꯟꯗꯛ ꯍꯦꯛ ꯂꯣꯏꯕꯗꯒꯤꯗꯤ 27 ꯃꯦꯗ ꯑꯩꯈꯣꯏ ꯏꯂꯦꯛꯁꯟ ꯀꯣꯗ ꯑꯣꯐ ꯀꯟꯗꯛꯁꯤ ꯂꯣꯏꯔꯦ ꯑꯗꯨ ꯍꯦꯛ ꯂꯣꯏꯕꯗꯒꯤꯗꯤ 28ꯗꯒꯤ ꯋꯥ ꯑꯣꯔꯗꯔ ꯁꯣꯏꯗꯅꯃꯛꯀꯤ ꯏꯁꯨ ꯇꯧꯒꯅꯤ ꯍꯥꯏꯕꯁꯤ ꯑꯩꯒꯤ ꯊꯥꯖꯕ ꯑꯁꯨꯃꯥꯏꯅ ꯊꯝꯖꯒꯦ ꯍꯥꯏꯕꯗꯤ ꯑꯩꯈꯣꯏꯒꯤ ꯍꯧꯖꯤꯛ ꯂꯩꯔꯤꯕ ꯂꯝꯗꯦꯡꯒꯤ ꯃꯤꯌꯥꯝꯅ ꯄꯥꯝꯂꯤꯕ ꯁꯤꯒꯨꯝꯂꯕ ꯗꯤꯃꯥꯟꯁꯤꯡ ꯑꯁꯤ ꯏꯂꯦꯛꯁꯟ ꯀꯣꯗ ꯑꯣꯐ ꯀꯟꯗꯛ ꯍꯦꯛ ꯂꯣꯏꯕ ꯃꯇꯨꯡꯗ ꯂꯩꯉꯥꯛꯅ ꯁꯣꯏꯗꯅꯃꯛꯀꯤ ꯊꯨꯡꯍꯜꯂꯒꯅꯤ ꯍꯥꯏꯕꯒꯤ ꯋꯥꯐꯝ ꯑꯃꯗꯤ IMCꯒꯤ ꯃꯥꯏꯀꯩꯗꯒꯤ ꯊꯝꯕꯤꯔꯛꯂꯤ ꯑꯗꯨꯒ ꯃꯔꯛꯇ ꯂꯥꯛꯆꯅꯤꯡꯉꯤꯁꯤ ꯑꯩꯈꯣꯏꯒꯤ ꯋꯥꯀꯔ ꯌꯨꯅꯤꯌꯟ ꯃꯅꯤꯄꯨꯔꯒꯤ ꯄ꯭ꯔꯦꯁꯤꯗꯦꯟ ꯑꯣꯏꯕ ꯇꯥꯃꯣ ꯑꯅꯤꯗ ꯂꯥꯛꯆꯅꯤꯡꯉꯤꯁꯤ ꯍꯧꯖꯤꯛ ꯑꯩꯈꯣꯏꯒꯤ IMCꯒꯤ ꯃꯈꯥꯗ ꯂꯩꯕ ꯇꯣꯉꯥꯟꯕ NGOꯁꯤꯡ ꯍꯥꯏꯕ ꯇꯥꯔꯦ NGO ꯑꯩꯈꯣꯏꯒꯤ 7 ꯂꯩꯕ ꯃꯅꯨꯡꯗ ꯇꯣꯉꯥꯟꯕ ꯈꯔ ꯑꯃꯅ NGOꯁꯤꯡꯅ ꯊꯦꯡꯅꯔꯤꯕ ꯈꯨꯗꯣꯡꯆꯥꯗꯕꯁꯤꯡꯁꯦ ꯑꯩꯈꯣꯏꯒꯤ ꯃꯔꯨꯑꯣꯏꯅ ꯍꯥꯏꯕ ꯃꯇꯝꯗ ꯃꯄꯪ ꯑꯣꯏꯕ ꯐꯠꯇ ꯍꯥꯎꯗꯤꯁꯤꯡ ꯂꯧꯈꯠꯂꯕ ꯃꯇꯨꯡꯗ ꯊꯝꯐꯝ ꯂꯩꯇꯕ ꯑꯗꯨꯒ ꯃꯤꯌꯥꯝꯒꯤ ꯑꯩꯈꯣꯏꯒꯤ ꯅꯣꯡꯃꯒꯤ ꯊꯣꯛꯂꯛꯏꯕ ꯆꯥꯡ ꯑꯁꯤ ꯑꯩꯈꯣꯏꯒꯤ ꯏꯝꯐꯥꯜꯒꯤ ꯑꯣꯏꯅ ꯅꯣꯡꯃꯗ ꯑꯩꯈꯣꯏꯒꯤ 100 ꯇꯟ ꯍꯦꯟꯅ ꯊꯣꯛꯑꯦꯅ ꯍꯥꯏꯅꯔꯤꯕꯅꯤ ꯑꯩꯈꯣꯏꯒꯤ ꯀꯩꯅꯣꯒꯤ ꯁꯣꯂꯤꯗ ꯋꯦꯁꯀꯤ ꯃꯦꯇꯔꯤꯌꯦꯜꯁꯤꯡ ꯍꯥꯏꯇꯥꯔꯦ ꯑꯗꯣ ꯍꯧꯖꯤꯛ ꯊꯦꯡꯅꯔꯤꯕꯁꯤꯡ ꯑꯁꯤ ꯀꯔꯤꯅꯣ ꯑꯗꯨꯒ ꯑꯩꯈꯣꯏꯒꯤ NGOꯁꯤꯡ ꯍꯥꯏꯇꯥꯔꯦ ꯌꯥꯝꯅ ꯃꯔꯨꯑꯣꯏꯕ ꯊꯧꯗꯥꯡ ꯄꯨꯔꯤꯕꯅꯤ ꯃꯔꯨꯑꯣꯏꯅ ꯑꯩꯈꯣꯏꯒꯤ ꯐꯠꯇ ꯍꯥꯎꯗꯤꯁꯤꯡ ꯑꯁꯤ ꯄꯨꯈꯠꯂꯒ ꯑꯩꯈꯣꯏꯒꯤ ꯗꯝ ꯁꯥꯏꯠꯇ ꯊꯥꯗꯒꯗꯕꯅꯤ ꯑꯗꯨꯒ ꯁꯤꯒꯨꯝꯕ ꯊꯕꯛ ꯇꯧꯔꯤꯕ ꯑꯩꯈꯣꯏꯒꯤ NGOꯁꯤꯡꯅ ꯊꯦꯡꯅꯔꯤꯕ ꯈꯨꯗꯣꯡꯆꯥꯗꯕꯁꯤꯡ ꯑꯁꯤ ꯀꯔꯤꯅꯣ ꯀꯔꯤ ꯑꯄꯥꯝꯕ ꯑꯩꯈꯣꯏꯒꯤ IMCꯒꯤ ꯁꯥꯏꯠꯇ ꯊꯝꯈꯤꯕ ꯂꯩꯔꯦ ꯃꯇꯦꯡ ꯑꯃ ꯊꯝꯕꯤꯌꯨ ꯌꯥꯝ ꯅꯨꯡꯉꯥꯏꯖꯔꯦ ꯑꯩꯈꯣꯏꯅ NGOꯒꯤ ꯃꯥꯏꯀꯩꯗꯒꯤ ꯊꯝꯅꯤꯡꯕꯁꯤ ꯑꯩꯈꯣꯏꯗ ꯂꯩꯔꯤꯕ ꯍꯧꯖꯤꯛꯀꯤ ꯄ꯭ꯔꯣꯕ꯭ꯂꯦꯝ ꯅꯠꯇ꯭ꯔꯒꯅ ꯊꯦꯡꯅꯔꯤꯕ ꯈꯔ ꯍꯥꯏꯇꯥꯔꯒꯗꯤ NGOꯒꯤ ꯈ꯭ꯋꯥꯏꯗꯒꯤ ꯍꯦꯟꯅ ꯑꯄꯥꯝꯕꯁꯤ ꯑꯩꯈꯣꯏꯗꯤ ꯁꯨꯝꯅꯒꯤ ꯁ꯭ꯋꯤꯄꯤꯡ ꯇꯥꯁꯟ ꯈꯣꯝꯖꯤꯟꯕ ꯑꯗꯨꯒ ꯄꯨꯔꯒ ꯃꯗꯨ ꯃꯐꯝ ꯑꯃꯗ ꯃꯐꯝ ꯆꯥꯕ ꯑꯣꯊꯣꯔꯤꯇꯤꯅ ꯄꯤꯕ ꯃꯐꯝ ꯑꯃꯗ ꯑꯩꯈꯣই ꯍꯩꯗꯣꯛꯄ ꯍꯥꯏꯕꯁꯦ ꯃꯁꯤꯒꯤ ꯄ꯭ꯔꯤꯟꯁꯤꯄꯥꯜꯁꯤ ꯈꯛꯇꯅꯤ ꯑꯩꯈꯣꯏꯅ ꯇꯧꯔꯤꯁꯤ ꯅꯝꯕꯔ 1 ꯑꯗꯨꯒ ꯑꯩꯈꯣꯏꯅ ꯄꯥꯔꯇꯤꯁꯤꯄꯦꯠ ꯇꯧꯖꯔꯤꯁꯤꯅ ꯀ꯭ꯂꯤꯟ ꯏꯝꯐꯥꯜ ꯅꯠꯇ꯭ꯔꯒꯅ ꯀ꯭ꯂꯤꯟ ꯃꯅꯤꯄꯨꯔ ꯍꯥꯏꯕꯗꯨꯗꯩꯗ ꯑꯩꯈꯣꯏ ꯁꯔꯨꯛ ꯌꯥꯕꯅꯤ ꯑꯩꯈꯣꯏꯒꯤꯗꯤ ꯗꯝꯄꯤꯡ ꯃꯐꯝ ꯑꯃ ꯍꯩꯊꯕ ꯃꯐꯝ ꯑꯃꯕꯨ ꯄꯤꯕꯤꯔꯕ ꯑꯣꯊꯣꯔꯤꯇꯤꯅ ꯑꯩꯈꯣꯏ ꯏꯝꯐꯥꯜ ꯁꯍꯔ ꯅꯥꯟꯕ ꯑꯗꯒꯤ ꯂꯩꯀꯥꯏ IMCꯅ ꯀꯣꯜꯂꯤꯕ ꯅꯠꯇ꯭ꯔꯒꯅ ꯃꯅꯤꯄꯨꯔꯒꯤ ꯂꯩꯀꯥꯏ ꯈꯨꯡꯒꯪ ꯅꯥꯟꯕ ꯍꯥꯏꯁꯦ ꯁꯣꯏꯗꯅ ꯑꯣꯏꯊꯣꯛꯀꯗꯕ ꯄꯣꯠ ꯑꯃꯅꯤ ꯃꯗꯨꯒꯤꯗꯃꯛ ꯊꯕꯛ ꯁꯨꯔꯒꯦꯅ ꯑꯩꯈꯣꯏ ꯊꯣꯛꯑꯕ NGOꯁꯤꯡꯅꯤ ꯑꯩꯈꯣꯏꯒꯤ NGOꯁꯤꯡꯗ ꯃꯗꯨꯒꯤ ꯅꯤꯡꯍꯟꯅꯕꯁꯨ ꯂꯩꯇꯦ ꯍꯧꯖꯤꯛ ꯑꯩꯈꯣꯏꯗ ꯃꯗꯨꯒꯤꯗꯃꯛꯇ ꯇꯧꯅꯤ ꯍꯥꯏꯕꯒꯤ ꯑꯆꯦꯠꯄ ꯂꯩ ꯑꯩꯈꯣꯏꯗ ꯍꯧꯖꯤꯛ ꯑꯃꯨꯛ ꯊꯦꯡꯅꯔꯤꯕ ꯄꯣꯠꯅ ꯀꯔꯤꯒꯨꯝꯕ ꯗꯝꯄꯤꯡ ꯁꯥꯏꯠꯁꯦ ꯂꯩꯕ ꯃꯇꯝꯗꯁꯨ ꯑꯌꯨꯛꯀꯤ ꯄꯨꯡ 8ꯇꯒꯤ ꯊꯥꯗꯕꯗꯨꯅ ꯄꯨꯡ 12 ꯕꯥꯔꯣꯗ ꯑꯃꯨꯛ ꯆꯥꯛꯆꯥꯕꯒꯤ ꯑꯃꯨꯛ ꯂꯦꯞꯄ ꯑꯗꯒꯤ ꯄꯨꯡ 1ꯗꯤ ꯑꯃꯨꯛ ꯍꯧꯕ ꯑꯗ 3ꯗ ꯑꯃꯨꯛ ꯂꯦꯞꯄ ꯃꯁꯤꯅ ꯗꯝꯄꯤꯡꯒꯤ ꯃꯇꯝꯁꯦ ꯑꯀꯛꯅꯕ ꯂꯩꯕꯁꯤꯅ ꯑꯩꯈꯣꯏꯒꯤ ꯁꯣꯝꯗꯒꯤ ꯁꯦ ꯏꯝꯐꯥꯜꯒꯤ ꯀꯩꯁꯥꯝꯄꯥꯠꯇꯒꯤ ꯄꯨꯕ ꯄꯣꯠ ꯑꯃ ꯂꯝꯗꯦꯡ ꯌꯧꯕ ꯃꯇꯝꯗ ꯆꯪꯉꯤꯕ ꯃꯇꯝ ꯑꯗꯩ ꯑꯃꯨꯛ ꯍꯜꯂꯛꯑꯒ ꯑꯃꯨꯛ ꯄꯨꯔꯒꯗꯤ ꯀꯣꯛꯀꯗꯕꯗꯣ ꯑꯍꯤꯡ ꯑꯃ ꯑꯗꯨꯝ ꯅꯝꯕ ꯑꯗꯨꯅ ꯃꯔꯝ ꯑꯣꯏꯔꯀꯥꯟꯗ ꯗꯝꯄꯤꯡꯒꯤ ꯃꯇꯝꯁꯦ ꯑꯟꯂꯤꯃꯤꯇꯦꯗꯂꯤ ꯂꯣꯏꯅ ꯊꯥꯍꯜꯂꯒꯗꯤ ꯑꯩꯈꯣꯏ ꯁꯤꯠ ꯅꯥꯟꯕ ꯑꯁꯤ ꯑꯣꯏꯅꯦꯅ ꯈꯜꯂꯤ ꯃꯗꯨꯒꯤꯗꯃꯛ ꯃꯦꯅꯦꯖꯃꯦꯟ ꯑꯃ ꯇꯧꯐꯝ ꯊꯣꯛꯄ꯭ꯔꯥ ꯃꯗꯨ ꯇꯧꯅꯤꯡꯕꯒꯤ ꯑꯄꯥꯝꯕꯗꯣ ꯑꯩꯈꯣꯏꯗ ꯂꯩ ꯅꯝꯕꯔ 1 ꯃꯗꯨꯕꯨ ꯇꯧꯕꯤꯔꯒꯗꯤ ꯑꯩꯈꯣꯏ ꯁꯣꯏꯗꯅ ꯑꯩꯈꯣꯏ ꯅꯥꯟꯕ ꯍꯥꯏꯕꯁꯤ ꯑꯣꯏꯊꯣꯛꯀꯅꯤ ꯍꯥꯏꯕꯁꯤꯃ ꯑꯩꯈꯣꯏ ꯃꯥꯏꯀꯩꯗꯒꯤ ꯑꯗꯨꯃꯥꯏꯅ ꯊꯝꯖꯒꯦ ꯑꯗꯣ ꯍꯧꯖꯤꯛ ꯂꯥꯛꯆꯅꯤꯡꯉꯤꯕ ꯋꯥꯐꯝꯗꯤ ꯃꯈꯥ ꯇꯥꯅ ꯍꯥꯏꯕ ꯇꯥꯔꯦ ꯑꯣꯛꯇꯣꯕꯔ 10ꯗꯒꯤꯅ 2018ꯒꯤ ꯑꯣꯛꯇꯣꯕꯔ 10ꯗꯒꯤꯅ 2019ꯒꯤ ꯑꯦꯄ꯭ꯔꯤꯜ ꯗꯦꯠ 26 ꯐꯥꯎꯕꯗ ꯑꯩꯈꯣꯏꯒꯤ ꯏꯝꯐꯥꯜ ꯃꯅꯨꯡꯗ ꯊꯣꯛꯂꯛꯏꯕ ꯄꯥꯔ ꯗꯦꯗ ꯇꯟ ꯆꯥꯝꯃ ꯍꯦꯟꯅ ꯊꯣꯛꯂꯛꯏꯕ ꯋꯦꯁ ꯃꯦꯇꯔꯤꯌꯦꯜ ꯃꯌꯥꯝꯁꯤ ꯀꯗꯥꯏꯗ ꯊꯝꯕꯤꯕꯒꯦ ꯍꯥꯏꯕ ꯃꯇꯦꯡ ꯑꯃꯇ ꯌꯥꯝ ꯅꯨꯡꯉꯥꯏꯕ ꯃꯇꯥꯡꯅꯤ ꯃꯁꯤ ꯑꯩꯈꯣꯏꯒꯤ ꯁꯝꯅ ꯍꯥꯏꯔꯕꯗ ꯒꯚꯔꯟꯃꯦꯟꯠꯅꯁꯨ ꯒꯚꯔꯟꯃꯦꯟꯠꯅ ꯍꯥꯏꯇꯥꯔꯦ ꯑꯣꯊꯣꯔꯤꯇꯤꯅ ꯑꯩꯈꯣꯏꯒꯤ ꯗꯝ ꯁꯥꯏꯠ ꯑꯃ ꯄꯔꯃꯤꯅꯦꯟ ꯑꯣꯏꯕ ꯌꯥꯝꯅ ꯃꯑꯣꯡ ꯇꯥꯕ ꯑꯩꯈꯣꯏꯒꯤ ꯁꯣꯂꯤꯗ ꯋꯦꯁ ꯃꯦꯅꯦꯖꯃꯦꯟꯠꯁꯤꯒꯤ ꯌꯥꯝ ꯃꯐꯝ ꯆꯥꯕ ꯑꯃ ꯑꯩꯈꯣꯏꯗ ꯃꯌꯦꯛ ꯁꯦꯡꯅ ꯎꯍꯟꯗ꯭ꯔꯤꯕꯅꯤꯅ ꯑꯃꯁꯨꯡ ꯄꯤꯕꯤꯗ꯭ꯔꯤꯕꯅꯤ나 ꯁꯤꯒꯤ ꯃꯔꯛꯁꯤꯗꯩꯗ ꯀ꯭ꯂꯤꯟ ꯏꯝꯐꯥꯜꯒꯤ ꯅꯠꯇ꯭ꯔꯒꯅ ꯃꯗꯨꯒꯤ ꯀ꯭ꯂꯤꯟ ꯃꯅꯤꯄꯨꯔꯒꯤ ꯑꯗꯨꯒꯨꯝꯕ ꯃꯤꯁꯟ ꯑꯃꯗꯤ ꯆꯪꯁꯜꯂꯛꯑꯕꯅꯤꯅ ꯇꯧꯗ ꯌꯥꯗꯗꯅ ꯃꯗꯨꯒꯤ ꯁꯣꯝꯒꯤ ꯂꯝꯗꯦꯡꯒꯤꯁꯤ ꯂꯣꯏꯗ꯭ꯔꯤꯉꯩ ꯃꯔꯛꯇ ꯂꯥꯏꯕꯛ ꯐꯕ ꯍꯥꯏꯕ ꯇꯥꯔꯦ ꯑꯩꯈꯣꯏꯒꯤ ꯂꯝꯁꯤꯒꯤ ꯃꯤꯌꯥꯝꯅ ꯃꯇꯦꯡ ꯄꯥꯡꯕꯤꯕꯗꯒꯤ ꯑꯃꯗꯤ ꯑꯩꯈꯣꯏ ꯃꯌꯥꯝ ꯆꯦꯟꯗꯅ ꯍꯣꯠꯅꯃꯤꯟꯅꯕꯗꯒꯤ ꯑꯩꯈꯣꯏꯒꯤ ꯏꯝꯐꯥꯜ ꯏꯁꯀꯤ ꯃꯃꯥꯡꯗ ꯂꯩꯕ ꯑꯦꯀꯥꯇ꯭ꯔꯦꯟ ꯍꯥꯏꯅ ꯈꯪꯅꯕ ꯀꯣꯡꯄꯥꯜꯒꯤ ꯂꯝꯄꯥꯛ ꯑꯃꯈꯛ ꯈꯨꯟꯗꯨꯅ ꯂꯩꯀꯥꯏꯗꯨꯅ
ꯊꯣꯜꯍꯟꯅꯤꯡꯕꯗꯒꯤ ꯑꯩꯈꯣꯏꯅ ꯇꯣꯉꯥꯟꯕ ꯇꯦꯛꯅꯣꯂꯣꯖꯤ ꯁ꯭ꯇ꯭ꯔꯦꯇꯦꯖꯤ ꯑꯃ ꯁꯤꯖꯤꯟꯅꯔꯀꯥꯟꯗ ꯑꯩꯈꯣꯏ ꯃꯐꯝꯁꯤꯗ ꯑꯩꯈꯣꯏ ꯗꯝ ꯇꯧꯋꯦ ꯃꯁꯤ ꯗꯝ ꯇꯧꯕꯁꯦ ꯊꯥ 4-5ꯁꯦ ꯑꯩꯈꯣꯏ ꯆꯪꯅ ꯗꯝ ꯇꯧꯋꯤ ꯑꯗꯨꯒꯤ ꯃꯇꯨꯡꯗꯅꯤ ꯑꯩꯈꯣꯏꯅ ꯍꯧꯖꯤꯛꯀꯤ ꯑꯦꯄ꯭ꯔꯤꯜꯒꯤ ꯇꯥꯡ 23ꯇꯒꯤ ꯊꯦꯡꯅꯔꯤꯕ ꯄ꯭ꯔꯣꯕ꯭ꯂꯦꯝ ꯍꯧꯖꯤꯛ ꯊꯦꯡꯅꯔꯤꯁꯦ ꯃꯗꯨꯗꯗꯤ ꯑꯩꯈꯣꯏ ꯌꯥꯝ ꯅꯨꯡꯉꯥꯏꯅ ꯑꯗꯨꯝ ꯊꯥꯗꯔꯦ ꯑꯗꯨꯝ ꯑꯗꯨꯅꯕꯨ ꯃꯌꯥꯝ ꯋꯥ ꯉꯥꯡꯅꯈꯤꯗ꯭ꯔꯤꯅꯤ ꯃꯗꯨ ꯍꯦꯛ ꯊꯤꯡꯈ꯭ꯔ ꯃꯇꯨꯡꯗ ꯄꯔꯃꯅꯦꯟ ꯑꯣꯏꯕ ꯂꯝꯗꯤꯡꯒꯤ ꯄꯣꯠꯁꯦ ꯁꯣꯝꯗ ꯆꯠꯄ ꯃꯇꯝꯗ ꯃꯁꯤ ꯃꯦꯅꯦꯖꯃꯦꯟꯗ ꯑꯁꯣꯏꯕ ꯂꯩꯔꯝꯕ ꯅꯠꯇ꯭ꯔꯒꯅ ꯏꯝꯄ꯭ꯂꯤꯃꯦꯟ ꯇꯧꯔꯝꯗꯕꯁꯤꯗꯒꯤ ꯑꯩꯈꯣꯏꯗ ꯃꯥꯌꯣꯛꯅꯕꯒꯤ ꯋꯥꯅꯤ ꯑꯗꯨꯒ ꯇꯦꯝꯄꯔꯔꯤ ꯗꯝꯄꯤꯡꯁꯤꯗꯤ ꯂꯩꯀꯥꯏꯒꯤ ꯏꯁꯨ ꯂꯩ ꯑꯗꯒꯤ ꯂꯩꯀꯥꯏꯅ ꯌꯥꯗ꯭ꯔꯒꯗꯤ ꯌꯥꯗꯦ ꯂꯝꯕꯤꯗ ꯀꯔꯤꯗ ꯆꯠꯄ ꯃꯇꯝꯗ ꯑꯋꯆꯠ ꯑꯋꯣꯡ ꯃꯌꯥꯝꯅ ꯑꯦꯅꯤ ꯋꯥ ꯑꯃ ꯍꯥꯏꯔꯛꯄꯗ ꯑꯩꯈꯣꯏꯅ ꯀꯔꯤꯒꯨꯝꯕ ꯑꯝꯇ ꯍꯥꯏꯕ ꯉꯝꯕ ꯅꯠꯇꯦ ꯃꯈꯣꯏꯅ ꯆꯥꯛꯀꯅꯨꯅ ꯅꯨꯡ ꯊꯣꯡꯉꯛꯄ ꯃꯇꯝꯗ ꯑꯩꯈꯣꯏꯗꯤ ꯃꯗꯨꯒꯤ ꯒꯥꯔꯤ ꯀꯥꯏꯒꯗꯣꯏꯅꯤ ꯑꯩꯈꯣꯏꯗ ꯑꯋꯥꯕ ꯇꯥꯒꯗꯣꯏꯅꯤ ꯂꯦꯕꯔꯁꯤꯡꯗ ꯀꯔꯤꯗ ꯃꯌꯥꯝ ꯑꯃ ꯂꯩꯈ꯭ꯔꯦ ꯍꯥꯏꯇꯥꯔꯦ ꯑꯗꯨꯕꯨ ꯂꯥꯏꯕꯛ ꯐꯕꯗꯒꯤ ꯑꯦꯀꯥꯇ꯭ꯔꯦꯟꯗ ꯊꯣꯟꯈꯤꯕꯁꯦ ꯃꯁꯤꯅ ꯑꯩꯈꯣꯏ ꯂꯥꯏꯕꯛ ꯐꯗꯅ ꯊꯥ 6 ꯁꯨꯝꯕꯗꯤ ꯋꯥ ꯉꯥꯡꯅꯈꯤꯗ꯭ꯔꯦ ꯍꯥꯏꯇꯥꯔꯦ ꯍꯧꯖꯤꯛ ꯗꯔꯀꯥꯔ ꯂꯩꯔꯤꯁꯦ ꯇꯦꯝꯄꯔꯔꯤ ꯅꯠꯇꯕ ꯄꯔꯃꯅꯦꯟ ꯑꯣꯏꯕ ꯑꯃ ꯁꯤ ꯒꯣꯔꯃꯦꯟꯅ ꯐꯖꯅ ꯈꯟꯅꯕꯤꯔꯒ ꯇꯧꯕꯤꯌꯨ ꯃꯗꯨꯒꯤꯗꯃꯛꯇ ꯃꯌꯥꯝꯅ ꯃꯇꯦꯡ ꯄꯥꯡꯉꯛꯀꯅꯤ ꯑꯦꯟ ꯖꯤ ꯑꯣꯁꯤꯡꯅꯁꯨ ꯑꯉꯝꯕ ꯄꯥꯡꯅꯤ ꯑꯗꯨ ꯑꯣꯏꯔꯒꯗꯤ ꯑꯩꯈꯣꯏꯒꯤ ꯄꯥꯝꯃꯤꯕ ꯃꯤꯁꯟꯁꯤ ꯃꯥꯏ ꯄꯥꯛꯀꯅꯤ ꯑꯁꯤꯃ ꯑꯩ ꯃꯌꯦꯛ ꯁꯦꯡꯅ ꯊꯝꯖꯒꯦ ꯁꯤꯃ ꯍꯥꯏꯕꯗꯤ ꯑꯩꯈꯣꯏꯒꯤ ꯑꯦꯟ ꯖꯤ ꯑꯣꯁꯤꯡꯅ ꯇꯧꯔꯤꯕ ꯊꯕꯛ ꯑꯁꯤꯗꯤ ꯑꯩꯈꯣꯏꯒꯤ ꯐꯠꯇ ꯍꯥꯎꯗꯤꯁꯤꯡ ꯑꯁꯤ ꯂꯧꯈꯠꯂꯔꯕ ꯃꯇꯨꯡꯗ ꯗꯝ ꯁꯥꯏꯠꯇ ꯊꯥꯗꯕ ꯍꯥꯏꯕ ꯑꯩꯈꯣꯏꯒꯤ ꯑꯁꯤꯒꯨꯝꯂꯕ ꯊꯧꯗꯥꯡ ꯑꯁꯤꯅꯤ ꯑꯗꯨꯕꯨ ꯑꯩꯈꯣꯏꯒꯤ ꯄꯔꯃꯅꯦꯟ ꯗꯝ ꯁꯥꯏꯠ ꯑꯣꯏꯅ ꯍꯥꯏꯕ ꯇꯥꯔꯦ ꯃꯅꯤꯄꯨꯔ ꯂꯩꯉꯥꯛꯅ 2009ꯗ ꯑꯩꯈꯣꯏꯒꯤ ꯖꯇ꯭ꯔꯥ ꯍꯨꯜꯂꯕ ꯃꯇꯨꯡꯗ 2014ꯗ ꯑꯩꯈꯣꯏꯒꯤ ꯁꯥꯕ ꯂꯣꯏꯗꯨꯅ ꯀ꯭ꯔꯣꯔ 94 ꯔꯣꯝ ꯆꯪꯅ ꯁꯥꯔꯤꯕ ꯑꯁꯤꯒꯨꯝꯂꯕ ꯁꯣꯂꯤꯗ ꯋꯦꯁ ꯃꯦꯅꯦꯖꯃꯦꯟꯠ ꯄ꯭ꯂꯥꯟ ꯑꯁꯤꯒꯤ ꯑꯀꯣꯏꯕꯗ ꯂꯩꯔꯤꯕ ꯃꯤꯌꯥꯝꯅ ꯑꯩꯈꯣꯏꯒꯤ ꯃꯈꯣꯏꯒꯤ ꯗꯤꯃꯥꯟ ꯈꯔ ꯇꯥꯜꯂꯛꯄꯗꯒꯤ ꯍꯥꯏꯔꯤꯕ ꯊꯥ 6 ꯂꯣꯝꯁꯤ ꯃꯐꯝ ꯑꯗꯨꯗ ꯑꯩꯈꯣꯏꯒꯤ ꯁꯨꯡꯆꯪ ꯆꯪꯉꯨꯗ꯭ꯔꯕ ꯃꯇꯨꯡꯗ ꯑꯩꯈꯣꯏꯒꯤ ꯃꯐꯝ ꯑꯃꯗ ꯊꯥꯔꯨꯔꯀꯥꯟꯗ ꯃꯐꯝ ꯑꯗꯨꯗꯁꯨ ꯑꯃꯨꯛ ꯃꯐꯝꯁꯤ ꯂꯩꯔꯛꯇ꯭ꯔꯕ ꯃꯇꯝꯗ ꯍꯧꯖꯤꯛꯀꯤ ꯃꯐꯝꯁꯤꯗ ꯑꯃꯨꯛ ꯂꯥꯛꯄꯗ ꯊꯣꯛꯂꯛꯄ ꯄ꯭ꯔꯣꯕ꯭ꯂꯦꯝꯅꯤ ꯂꯩꯔꯤꯕ ꯑꯩꯈꯣꯏꯒꯤ ꯍꯧꯖꯤꯛ ꯂꯩꯔꯤꯕ ꯀ꯭ꯔꯥꯏꯁꯤꯁ ꯑꯁꯤ ꯑꯗꯣ ꯃꯈꯥ ꯇꯥꯅ ꯂꯥꯛꯆꯅꯤꯡꯉꯤꯁꯤ ꯑꯩꯈꯣꯏꯒꯤ ꯄꯥꯏꯑꯣꯅꯤꯌꯔ ꯀ꯭ꯂꯕ ꯂꯝꯗꯦꯡꯒꯤ ꯁꯦꯀ꯭ꯔꯦꯇꯔꯤ ꯑꯖꯤꯠꯇ ꯂꯥꯛꯆꯅꯤꯡꯉꯤꯁꯦ ꯑꯩꯈꯣꯏꯒꯤ ꯂꯩꯉꯥꯛꯀꯤ ꯃꯥꯏꯀꯩꯗꯒꯤꯗꯤ ꯑꯩꯈꯣꯏꯒꯤ ꯊꯝꯂꯦ ꯍꯥꯏꯇꯥꯔꯦ ꯃꯈꯣꯏꯒꯤ ꯁ꯭ꯇꯦꯟ ꯑꯣꯏꯕ ꯑꯩꯈꯣꯏꯒꯤ ꯂꯥꯛꯂꯤꯕ ꯍꯧꯖꯤꯛ ꯂꯩꯔꯤꯕ ꯑꯩꯈꯣꯏꯒꯤ ꯀꯣꯗ ꯑꯣꯐ ꯀꯟꯗꯛ ꯑꯁꯤ ꯍꯦꯛ ꯂꯣꯏꯕꯒ ꯃꯈꯣꯏꯒꯤ ꯑꯣꯏꯕ ꯊꯧꯗꯥꯡ ꯑꯗꯨ ꯆꯞ ꯆꯥꯅ ꯇꯧꯒꯦ ꯍꯥꯏꯕꯒꯤ ꯋꯥꯐꯝꯗꯤ ꯊꯝꯂꯤ ꯃꯁꯤꯗ ꯂꯥꯛꯆꯅꯤꯡꯉꯤꯗꯤ ꯑꯩꯈꯣꯏꯒꯤ ꯂꯝꯗꯦꯡꯒꯤ ꯃꯤꯌꯥꯝꯅ ꯍꯥꯏꯕ ꯇꯥꯔꯦ ꯑꯁꯤ ꯑꯩꯈꯣꯏꯅ ꯇꯥꯜꯂꯤꯕ ꯗꯤꯃꯥꯟꯁꯤꯡ ꯑꯁꯤ ꯈꯪꯍꯟꯕ ꯃꯇꯝꯗ ꯑꯁꯨꯛ ꯀꯨꯏꯅ ꯃꯈꯣꯏꯅ ꯄꯥꯎꯈꯨꯝ ꯑꯃꯠꯇ ꯄꯤꯔꯛꯇ꯭ꯔꯒ ꯉꯁꯤ ꯉꯔꯥꯡꯇ ꯑꯩꯈꯣꯏꯒꯤ ꯋꯦꯁט ꯃꯌꯥꯝꯁꯤ ꯗꯝ ꯇꯧꯅꯕ ꯃꯐꯝ ꯂꯩꯔꯛꯇ꯭ꯔꯀꯥꯟꯗ ꯑꯁꯤꯒꯨꯝꯕ ꯔꯦꯁꯄꯣꯟꯁ ꯑꯃ ꯄꯤꯔꯛꯄꯁꯤꯗ ꯀꯔꯤ ꯊꯝꯕꯤꯅꯤꯡꯉꯤ ꯃꯁꯤ ꯑꯩꯈꯣꯏ ꯁꯔꯀꯥꯔꯒꯤ ꯃꯥꯏꯀꯩꯗꯒꯤꯁꯨ ꯃꯁꯤ ꯌꯥꯝꯅ ꯑꯩꯈꯣꯏꯒꯤ ꯆꯦꯛꯁꯤꯟꯗꯕ ꯑꯩꯈꯣꯏ ꯂꯝꯗꯦꯡꯒꯤ ꯄ꯭ꯔꯖꯥꯁꯤꯡꯁꯦ ꯑꯩꯈꯣꯏ ꯌꯥꯔꯅꯤ ꯍꯥꯏꯕ ꯃꯇꯥꯒꯨꯝꯅ ꯇꯧꯕꯅꯦꯅ ꯑꯩꯈꯣꯏ ꯑꯩꯒꯤ ꯃꯥꯏꯀꯩꯗꯒꯤ ꯍꯥꯏꯖꯅꯤꯡꯉꯤ ꯃꯔꯝꯗꯤ ꯀꯩꯅꯣ ꯍꯥꯏꯗ 2018ꯒꯤ ꯑꯣꯛꯇꯣꯕꯔꯒꯤ ꯗꯦꯠ 10ꯗꯒꯤ ꯊꯤꯡꯖꯔꯛꯄ ꯑꯩꯈꯣꯏꯒꯤ ꯁꯣꯜ ꯋꯦꯁ ꯄ꯭ꯔꯣꯖꯦꯛꯁꯤꯗ ꯑꯩꯈꯣꯏ ꯑꯃꯣꯠ ꯑꯀꯥꯏ ꯄꯨꯁꯤꯜꯂꯛꯄꯁꯤ ꯌꯥꯗ꯭ꯔꯦ ꯑꯁꯤ ꯑꯩꯈꯣꯏꯅ ꯊꯤꯡꯖꯔꯕꯅꯤ ꯑꯗꯨꯕꯨ ꯑꯦꯄ꯭ꯔꯤꯜꯒꯤ ꯗꯦꯠ 26 ꯃꯅꯨꯡ ꯐꯥꯎꯒꯤ ꯃꯅꯨꯡꯁꯤꯗ ꯑꯩꯈꯣꯏ ꯐ꯭ꯔꯤ ꯃꯦꯗꯤꯀꯦꯜ ꯀꯦꯝꯞꯒꯨꯝꯕ ꯋꯥꯔꯤꯅꯤ ꯈꯨꯗꯝ ꯑꯣꯏꯅ ꯑꯩꯈꯣꯏꯅ ꯃꯦꯗꯤꯌꯥ ꯀꯌꯥꯗ ꯑꯩꯈꯣꯏꯅ ꯍꯥꯏꯔꯤꯕ ꯄ꯭ꯔꯣꯖꯦꯛꯁꯤꯗꯒꯤ ꯆꯦꯟꯊꯔꯛꯄ ꯃꯍꯤ ꯃꯅꯥꯏꯅ ꯑꯉꯥꯡ ꯁ꯭ꯀꯤꯜ ꯗꯤꯖꯤꯁ ꯊꯣꯛꯄ ꯑꯗꯒꯤ ꯂꯧ ꯎꯕ ꯌꯥꯗꯕ ꯃꯌꯥꯝ ꯑꯃ ꯑꯩꯈꯣꯏ ꯏꯝꯄꯦꯛꯇ ISTVꯗ ꯑꯩꯈꯣই ꯎꯠꯆꯈ꯭ꯔꯕꯅꯤ ꯑꯗꯨꯕꯨ ꯍꯥꯏꯔꯤꯕ ꯊꯥ 4-5ꯁꯤꯒꯤ ꯃꯅꯨꯡꯗ ꯐ꯭री मेडिकल कैम्पगुम्बा अदगी कमाई तौबनु हाइबसि नोंगता हंगबा लाक्तेबा इसें सेंना हारगदि अदुदा मदुगी अखोई खोसाउनरबा मियामना था 5-6 सि लाक्त्रब हन्नबोग येंगबिद्रगा अखोई थाबम लेत्रकांदा अखोई लमदेंगदो ओनसले हाइबगी मैरीदुने अखोई मयाम हजिक याम कन्ना साइसे प्रजासिंगसिना अदु गवर्नमेंट की साइड तगिसु अखोई अंगमदी तौनी ना अदुम ताकपीबा अखोई सार साम कुमार अखोई मिनिस्टर ओइसे अदु मसामकपो अखोई सोलो वेस्ट प्रोजेक्ट लेदुगी मथक अखोई वाटर सप्लाई अम स्कीम अखोई अम स्कीम अमखक फॉरेस्ट सादन संगाबगी प्रोजेक्ट लाखो मतमदा मसामकपो पेपर दुसु यावगिबनि अक्टोबर थादा अदु था अमा खतंग गाइबिउ लमदेंगी प्रजागी अवाबा सोइदना कोअनिना हाखिबनि अदुबु हन्नबबु येंगिबु लेते अदु मसिगी असावबसिननी मयामना अखोई ngasi अखोई इम्फाल मनुंगदा मोलिबा चाइबसिंगसी अखोई लम इम्फाल दा लेरिबसिदी ओनली पुंग 10 थोई लोइनबनि हाइबे याई लमदेंग प्रजादी 24 आवर ने 24 आवर्स इमुंगसिदा नमथी नाइ पोसी 24 आवर लोइनरपसिदा अखोई मरी लेनबा डिपार्टमेंट सिंग लेनबसिंग नोंगतबो हन्ना लेंगबा लाक्तबसे सिदगी सु प्रजासिंगसिना याम सावबनि अदुना असि यानाबसि अखोइगिसु मणिपुर अखोई इम्फाल मनुंगदा लेरिबा कोलिबिसिंगसे अखोई लोइ खांगी प्रजा लमदेंगी प्रजा लोइनमक अदुबु जि यानानबा पोक्से हाइबसे अखोई गवर्नमेंट की साइड तगी मोट की अदगी मयोर की अखोई
ꯁꯥꯔ ꯃꯌꯥꯝ ꯑꯃ ꯂꯥꯛꯄꯤꯔꯝꯃꯦ ꯑꯗꯨꯕꯨ ꯌꯥꯅꯕꯗꯤ ꯑꯊꯨꯕ ꯃꯇꯝꯗ ꯄꯨꯔꯛꯑꯒꯅꯤ ꯑꯗꯨꯝ ꯃꯁꯤ ꯍꯥꯏꯖꯔꯤ ꯍꯥꯏꯕꯗꯤ ꯑꯩꯈꯣꯏꯒꯤ ꯂꯩꯉꯥꯛꯀꯤ ꯃꯥꯏꯀꯩꯗꯒꯤ ꯇꯣꯉꯥꯟ ꯇꯣꯉꯥꯟꯕ ꯇꯥꯡꯀꯛ ꯀꯌꯥꯗ ꯊꯥꯖꯕ ꯀꯌꯥ ꯑꯃ ꯄꯤꯈꯤ ꯍꯥꯏꯕꯅꯤ ꯑꯗꯨꯒ ꯁ꯭ꯌꯥꯝ ꯀꯨꯃꯥꯔ ꯃꯁꯥꯃꯛꯅ ꯍꯥꯏꯕꯗꯤ ꯍꯧꯖꯤꯛ ꯍꯧꯖꯤꯛ ꯃꯍꯨꯠꯀꯤ ꯃꯤꯅꯤꯁꯇꯔ ꯑꯣꯏꯔꯤꯕ ꯁ꯭ꯌꯥꯝ ꯀꯨꯃꯥꯔ ꯃꯁꯥꯃꯛꯅ ꯊꯥ ꯑꯃꯒꯤ ꯃꯅꯨꯡꯗ ꯂꯝꯗꯦꯡꯒꯤ ꯃꯤꯌꯥꯝꯅ ꯇꯥꯜꯂꯤꯕ ꯗꯤꯃꯥꯟꯁꯤꯡ ꯑꯁꯤ ꯄꯤꯒꯅꯤ ꯍꯥꯏꯕ ꯐꯥꯎ ꯐꯣꯡꯗꯣꯛꯈꯤꯕꯅꯤ ꯃꯔꯨꯑꯣꯏꯅ ꯑꯩꯈꯣꯏꯒꯤ ꯃꯤꯅꯤꯁꯇꯔ ꯁ꯭ꯌꯥꯝ ꯀꯨꯃꯥꯔꯅ ꯍꯥꯏꯈꯤꯕ ꯋꯥꯐꯝ ꯑꯁꯤ ꯃꯍꯥꯛꯅ ꯃꯤꯅꯤꯁꯇꯔ ꯑꯣꯏꯔꯛꯄ ꯀꯨꯏꯗ꯭ꯔꯤꯉꯩ ꯑꯦꯄ꯭ꯔꯤꯜꯒꯤ ꯇꯥꯡ 2 2017ꯗ ꯏꯝꯐꯥꯜ ꯃꯌꯣꯜꯗ ꯑꯩꯈꯣꯏꯒꯤ ꯃꯤꯊꯥꯏ ꯃꯀꯨ ꯑꯃ ꯐꯥꯎꯕ ꯇꯥꯍꯜꯂꯣꯏ ꯍꯥꯏꯕ ꯋꯥꯐꯝ ꯑꯁꯤ ꯐꯣꯡꯗꯣꯛꯈꯤꯕ ꯂꯩꯈ꯭ꯔꯕꯅꯤ ꯑꯗꯨꯒꯤꯁꯨ ꯃꯊꯛꯇ ꯏꯝꯐꯥꯜ ꯃꯌꯣꯜꯗ ꯂꯩꯔꯤꯕ ꯇꯣꯉꯥꯟ ꯇꯣꯉꯥꯟꯕ ꯕꯦꯟꯗꯔꯁꯤꯡ ꯗꯨꯀꯥꯟ ꯑꯣꯏꯔꯣ ꯅꯠꯇ꯭ꯔꯒ ꯁ꯭ꯇ꯭ꯔꯤꯠ ꯕꯦꯟꯗꯔ ꯑꯣꯏꯔꯣ ꯂꯩꯔꯤꯕ ꯕꯦꯟꯗꯔ ꯈꯨꯗꯤꯡꯃꯛꯇ ꯑꯩꯈꯣꯏꯒꯤ ꯕꯥꯁꯀꯦꯠꯀꯨꯝꯕ ꯑꯩꯈꯣꯏꯒꯤ ꯗꯁꯕꯤꯟꯒꯨꯝꯕ ꯊꯝꯗ꯭ꯔꯒꯗꯤ ꯂꯥꯏꯁꯦꯟꯁ ꯀꯛꯀꯅꯤ ꯍꯥꯏꯕꯒꯤ ꯋꯥꯐꯝ ꯐꯥꯎꯕ ꯐꯣꯡꯗꯣꯛꯈꯤꯕ ꯂꯩꯈ꯭ꯔꯕꯅꯤ ꯑꯗꯨꯕꯨ ꯉꯁꯤ ꯐꯥꯎꯕꯗ ꯑꯩꯈꯣꯏꯒꯤ ꯏꯝꯄꯦꯛ ꯅ꯭ꯌꯨꯁꯀꯤ ꯃꯥꯏꯀꯩꯗꯒꯤ ꯑꯩꯈꯣꯏꯅ ꯆꯠꯆꯕ ꯃꯇꯝꯗ ꯗꯁꯕꯤꯟ ꯂꯩꯇꯕ ꯑꯗꯨꯒ ꯕꯥꯁꯀꯦꯠ ꯂꯩꯇꯕ ꯑꯩꯈꯣꯏꯒꯤ ꯕꯦꯟꯗꯔꯁ ꯀꯌꯥ ꯑꯃ ꯑꯗꯨꯒ ꯗꯨꯀꯥꯟ ꯀꯌꯥ ꯑꯃꯗꯤ ꯍꯧꯖꯤꯛꯁꯨ ꯑꯗꯨꯃꯛ ꯂꯩꯔꯤ ꯃꯇꯥꯡ ꯁ꯭ꯋꯥꯏꯁꯤꯗ ꯕ꯭ꯔꯦꯛ ꯑꯃ ꯂꯧꯖꯒꯦ ꯕ꯭ꯔꯦꯛꯀꯤ ꯃꯇꯨꯡꯗ ꯌꯥꯝ ꯊꯨꯅ ꯍꯟꯖꯔꯛꯀꯦ ꯏꯝꯄꯦꯛ ꯅ꯭ꯌꯨꯁꯄꯨ ꯃꯤꯠꯌꯦꯡ ꯇꯥꯗꯨꯅ ꯂꯩꯕꯤꯌꯨ ꯃꯌꯥꯝꯕ ꯑꯃꯨꯛꯀ ꯇꯔꯥꯝꯅ ꯑꯣꯛꯆꯔꯤ ꯉꯁꯤ ꯈꯟꯅꯔꯤꯕꯁꯤ ꯑꯩꯈꯣꯏꯒꯤ ꯁꯣꯂꯤꯗ ꯋꯦꯁ ꯀ꯭ꯔꯥꯏꯁꯤꯁ ꯍꯥꯏꯕ ꯍꯤꯔꯝ ꯑꯁꯤꯒꯤ ꯃꯇꯥꯡꯗꯅꯤ ꯑꯗꯨꯒ ꯃꯈꯥ ꯇꯥꯅ ꯂꯥꯛꯆꯅꯤꯡꯉꯤꯕꯁꯤ ꯑꯩꯈꯣꯏꯒꯤ IMCꯒꯤ ꯃ꯭ꯌꯨꯅꯤꯁꯤꯄꯥꯜ ꯀꯃꯤꯁꯅꯔ ꯑꯣꯏꯕꯤꯔꯤꯕ ꯇꯥꯃꯣ ꯆꯟꯗ꯭ꯔꯀꯨꯃꯥꯔꯗ ꯂꯥꯛꯆꯒꯦ ꯑꯩꯈꯣꯏꯒꯤ ꯁꯣꯂꯤꯗ ꯋꯦꯁ ꯃꯦꯅꯦꯖꯃꯦꯟꯠ ꯄ꯭ꯂꯥꯟ ꯑꯩꯈꯣꯏꯒꯤ ꯂꯝꯗꯤꯡꯗ ꯂꯩꯔꯤꯕ ꯑꯁꯤ ꯃꯅꯤꯄꯨꯔꯒꯤ ꯃꯤꯌꯥꯝꯅ ꯃꯇꯝ ꯀꯌꯥꯒꯤ ꯃꯃꯥꯡꯗꯒꯤ ꯑꯩꯈꯣꯏꯒꯤ ꯃꯪꯂꯥꯟ ꯑꯣꯏꯅ ꯑꯩꯈꯣꯏꯒꯤ ꯃꯪꯉꯒ ꯂꯥꯛꯄ ꯍꯥꯏꯕ ꯇꯥꯔꯦ ꯑꯁꯤꯒꯨꯝꯕ ꯃꯐꯝ ꯑꯃ ꯊꯝꯃꯒꯗꯤ ꯏꯝꯐꯥꯜ ꯃꯌꯣꯜꯗꯒꯤ ꯃꯔꯨꯑꯣꯏꯅ ꯊꯣꯔꯛꯂꯤꯕ ꯐꯠꯇ ꯍꯥꯎꯗꯤ ꯀꯌꯥ ꯑꯁꯤ ꯃꯁꯤꯗ ꯊꯥꯗꯔꯕ ꯃꯇꯨꯡꯗ ꯏꯚꯟ ꯑꯩꯈꯣꯏꯒꯤ ꯀꯩꯅꯣ ꯑꯩꯈꯣꯏꯒꯤ ꯄꯥꯋꯔ ꯕꯣꯛꯁ ꯁꯨꯡꯕ ꯌꯥꯕꯒꯤ ꯑꯗꯨꯒꯨꯝꯕꯒꯤ ꯈꯨꯗꯣꯡꯆꯥꯕ ꯐꯪꯒꯅꯤ ꯍꯥꯏꯅ ꯃꯤꯌꯥꯝꯅ ꯃꯪꯗꯨꯅ ꯂꯥꯛꯈꯤꯕꯅꯤ ꯑꯗꯨꯒ ꯍꯥꯏꯔꯤꯕ ꯄ꯭ꯂꯥꯟ ꯑꯁꯤ ꯑꯩꯈꯣꯏꯒꯤ ꯑꯣꯐꯤꯁꯤꯌꯦꯜ ꯑꯣꯏꯅ ꯁꯪꯒꯥꯗ꯭ꯔꯤꯉꯩꯗ ꯑꯗꯨꯝ 2016ꯗꯒꯤ ꯑꯗꯨꯝ ꯁꯤꯖꯤꯟꯅꯕ ꯍꯧꯈ꯭ꯔꯦ ꯑꯗꯣ ꯍꯧꯈ꯭ꯔꯕ ꯃꯇꯨꯡꯗ ꯍꯥꯏꯕ ꯇꯥꯔꯦ ꯆꯍꯤ 2-3 ꯁꯤꯖꯤꯟꯅꯔꯕ ꯃꯇꯨꯡꯗ ꯍꯧꯖꯤꯛꯃꯛ ꯂꯥꯛꯏꯕ ꯑꯩꯈꯣꯏꯒꯤ ꯀ꯭ꯔꯥꯏꯁꯤꯁ ꯍꯥꯏꯕ ꯇꯥꯔꯦ ꯈꯨꯗꯣꯡꯆꯥꯗꯕ ꯀꯌꯥ ꯑꯁꯤ ꯑꯩꯈꯣꯏꯒꯤ ꯃꯐꯝ ꯑꯁꯤꯗ ꯆꯪꯍꯟꯗꯦ ꯍꯥꯏꯕꯒꯤꯅꯤ ꯑꯗꯨꯒ ꯂꯝꯗꯤꯡꯒꯤ ꯃꯤꯌꯥꯝꯒꯤ ꯃꯥꯏꯀꯩꯗꯒꯤꯗꯤ ꯑꯁꯨꯛ ꯀꯨꯏꯕ ꯃꯇꯝ ꯑꯁꯤꯗ ꯃꯈꯣꯏꯗ ꯄꯥꯎ ꯑꯃꯇ ꯄꯤꯔꯛꯇꯦ ꯍꯥꯏꯕꯅꯤ ꯃꯁꯤꯗ ꯂꯩꯅꯔꯤꯕ ꯏꯟꯐꯣꯔꯃꯦꯁꯟ ꯑꯩꯈꯣꯏꯒꯤ ꯀꯝꯃ꯭ꯌꯨꯅꯤꯀꯦꯁꯟ ꯒꯦꯞ ꯑꯁꯤ ꯀꯔꯝꯅ ꯂꯩꯅꯈꯤꯕꯅꯣ ꯑꯗꯨꯒ ꯍꯧꯖꯤꯛ ꯑꯣꯏꯔꯛꯂꯤꯕ ꯁꯤꯆꯨꯋꯦꯁꯟ ꯑꯁꯤ ꯍꯥꯏꯗꯤ ꯉꯁꯥꯏꯒꯤ ꯀꯝꯃ꯭ꯌꯨꯅꯤꯀꯦꯁꯟ ꯒꯦꯞ ꯑꯗꯨꯗꯒꯤ ꯑꯣꯏꯈꯤꯕ꯭ꯔꯥ ꯀꯔꯤ ꯊꯝꯕꯤꯅꯤꯡꯉꯤ तसेंमगिदी हौजिक हारिबा अखोगी लमदेंगी सॉलिड वेस्ट मैनेजमेंट ट्रीटमेंट प्लान असिगा अखोगी अदुगी नाइबरिंग अखोगी लेरिबा विलेजर्स सिंग मरक्ता लेबा कम्युनिकेशन गैप सि तसेंमगी हारिदि हारिबा लमदेंगी सॉलिड वेस्ट मैनेजमेंट प्लान सि अखोगी इम्फाल म्युनिसिपल कॉर्पोरेशन की चप चाबा अखोई फुल फ्लेजेड अखोगी कनोमक्सु ओइदबा गवर्नमेंट की ओइबनिना गवर्नमेंट की पॉलिसी प्रोग्राम दि यावबा पोट अमा ओइबनिना अखोइना असै हारिबा पोटु कराई वाइदा कम्युनिकेशन गैप ओइबा खोलिबा हाइबदु तसेंमगिदी इम्फाल म्युनिसिपल कॉर्पोरेशन गिदी मदुदा अखोगी चप चाबा हक मक्ति लेतबा राइट मक्ति मरमदी अखोगी इम्फाल म्युनिसिपल कॉर्पोरेशन की दम साइड इसागी लेजबो रगदी हारिबा पोट एनी प्रॉब्लम लापगांदा अखोई IMC ने सॉल्यूशन तौजगदमी अदु हारिबा पोट सिदी गवर्नमेंट के ने लेबनिना गवर्नमेंट की पॉलिसी प्रोग्राम दुदी अखोनी यावबो नतबनिना अखोईदी सोमनदगी लमदेंगी सॉलिड वेस्ट मैनेजमेंट प्लान सिदा अखोगी इम्फाल मनुंगदगी थोलइबा अमोट मैम जिंसी दम साइड मफम थादब यानी हैबगी गवर्नमेंट की कनो पीरगा अखोई थादजबनी अदुना ngसाई हारिबा मरक्तुदा ngसाई अखोई गवर्नमेंट पाइखलिबा पॉलिसी प्रोग्राम हादिगी समाइतुना अखोई विलेजर सिंगना पामिबा अपाम मखोगी डिमांड सिंग हारि पोट सिंग दु कमाई सॉल्यूशन तौगदगी होय अखोइना खंगजबना होय मोड डिपार्टमेंट की अखोई इंफॉर्मेशन लौजरगा करी स्टेटस लेरे कमाई तौरे प्रजा के अपामना कराइदा अदु होय ngसा हाबिरिबा अखोई मयामगी हौजिक याम सेनारगदी अखोई पृथ्वीसीदा अमोट लंथोफम सिनी ख्वाइदगी हेना अखोई बर्निंग कनो इशू ओरिबा टॉपिक ओरिसी मरमदी ngasiदी ममांगी मतमदे अखोइना ममांगी सम 2011-10 अदवाइदा अखोइना सेंसस की कनोगी रिपोर्ट यम कानदी अखोई अमोट प थोलाइबिसी तसेंमदी प्लास्टिक वेस्ट सिगा अखोई बायोडिग्रेडेबल वेस्ट सिगसी परसेंटेज सी बायोडिग्रेडेबल वेस्ट 65% ओरिबी अदुगा ngасai प्लास्टिक वेस्ट को 35% ने अदु हौजिक 2019 साइगी सेंसस तदी प्लास्टिक वेस्ट ना 65 योग्रमनी अद अमना 35 हन पूरा ओन तैन लाखनी अन हौजिक लाइव पोसी गवर्नमेंट की पॉलिसी दा ओय वेस्ट टू एनर्जी नि अखोगी ngasi सॉलिड वेस्ट की ट्रीटमेंट प्लान सी नॉर्थ ईस्ट की ओना इंडिया के ओना वेस्ट टू एनर्जी प्लान से कोई खक्तनी हाइबी है अदु सिगिदा ngसागी मसिगी थबक से इंप्लीमेंट तौब होग्रगदी अखोइसु थेंगनरिबा ngasi अमोट पलंगथोकपगी मफम लेत्रिब खोटबसी खरा मखैदी सॉल्यूशन पुरकप यावनी अदु गवर्नमेंट की पॉलिसी प्रोग्राम दा करी करी सोइबा करी लेब खोट हाइबदुदी अखोइना दी मदु चपचाना हाइबदी ngमद्रे मरमदी गवर्नमेंट की पॉलिसी प्रोग्राम दा लेबनिना अदु एने खनबदा हौजिक हाइबा लमदेंगी सॉलिड वेस्ट मैनेजमेंट प्लान सी प्रजाना पाम्बिरिबा ngसाई प्रजाना डिमांड तौरिबा हाइदी मफमदुगी थोलकदबा होय ngसाई थंबिखिबा होय क्लब की चिलनाउ थंबिखिबदा होय अखोइना नंबदी
pung kun mari gi manung da pung khara khaktani adu mkhoi di matam chupagi oina 24 hours se adum manam madum chen na leirabni maram di ngasai gi thammi pot tu afaba kanu di nati adu government ha ji tawri si su aini sum khanjabada ai gi masidi puthorka da mai si तसेमगी अतोप हौजिक MSPDCL करीगी अखोने सुम ताजब कांदा मई रेट सी MSPDCL ना अतोप फार्म दगी लेब ममन्ना खरा होंगबा अदगा जिकी सॉलिड वेस्ट की मैनेजमेंट अखोई ट्रीटमेंट प्लान ने पुथोगरु मई सिना ममन्दी टांगी पर यूनिट लुपा मंगा का समथिंग नि अदुबु मसी गवर्नमेंट तौरिसिदि कइनो कांदा अखोगी दी अमोट पदु खक लेहंदनबा आइदी अखोने पैसा खरा मांगजरसु गवर्नमेंट पैसा खरा तिंगजरगसु अमोट पदुबु लोइसिनग्रगदी अमोट पदु लेहंद्रगदी आदि प्लास्टिक की वेस्ट से हजिटी याम सेनरकांदा मसी लोइसिनगिबा पोची मई थारगसु कनो तवी एनी अदु की प्रॉब्लम मैम सॉल्व तौननबा अदुगी मई पुथोको यारगदी पैसा खर तिंगजरसु हाइबगी अदोमना कंदा गवर्नमेंट दी याम फजना पाकेचबा दु प्लान नि तबदु मरक सिदा अखोगी लॉ एंड ऑर्डर की हाइगद्रा और नत्रगना करिगुंबा लम्बी थोंगी कनोदा खुदुंग चादबा हाइगद्रा अदु मना मरम मरकांदा अखोगी प्लान सी मतम चाना इंप्लीमेंट तौंगमदबगी लेबक्थिबा मा अदुमदी हौजिक अदुम थेंगनरी अदुम प्रजासिंगी कनोदसु अदु इम्फाल मनुंगी दसु अखोई हौजिक अदुम कोई प्लान नि तौजै इम्फाल म्युनिसिपल कॉर्पोरेशन की ओइना अखोई की ओइबा परमानेंट डम साइट अमा थमनबगी याम कनदि प्लान तौजै अदुबु डम साइट एबसी ngसागी अखोई लेरिबा सॉलिड वेस्ट मैनेजमेंट रूल 2016 और 18 लागदु मैम जिंगसिगी मतुंगिनदी तसेंगना रगंददी डम साइट ओगी हरगदी माई क्राइटेरिया मैम पीरीब ngसागी डम साइट ओगदब जगादुदगी किलोमीटर सुबो मनुंगदा मी लेरोइदबनी अदु खुन तारोइदबनी दगी मागी असीसी तो वोखोर पाइन माई क्राइटेरिया मैम पीबनीना अखोने डम साइट ची लेगी हेना चलुरगसु फमदगी प्रजा सिंग नत्रगा लेरिब सिंगदुना डम साइट ओगी हरगदी अमोट पलंग थोकदुनिना कनासु पामदबा अदुना ख्वाइदगी प्रॉब्लम से अदुने ना खोय हौजिक सिउ ngसाई खोय एनजीओ की साइट छु थम्बिखरे अखोय मतम मतमदगी ओइना खोय यारगदी खोय लम मपू सिंग इवन प्राइवेट ओनरशिप सिंग माई इंडिविजुअल सिंग अखोई मणिपुर से अकुट जगानी लम थोनबियु हाइब कांदा कोई अदुमाइना सैनिटरी लेल्फिन की टाइप ता कोई आर्ट फिलिंग गुम तौबा अदुमाइ लैंड फिलिंग तौबा अदुमाइना तरो तरो तामो साइ लक्षनिंग जे खोकी अक्टोबर 2018 की अक्टोबर 10 दगिना एप्रिल 26 फावबसे सी मरखिदा खोकी लमदिंग की मियामदी खोकी मैलेनबो सिंदई केमता हायक्तिन हाइबिजिबा अरे छलेसिदा IMC ना डम साइट सिगी रेस्पोंसिबल लेना कोई NGO सिंग थाकपिरे अदुगा सिगी खोकी NGO सिंगना खोकी वेस्ट मटेरियल्स मैम दे कलेक्ट तौरगा पुरको मतमदा डम साइट से लेतबा मतमदा IMC की खोकी मफम दि सो यौरंगनी इन्फॉर्मेशन से सिगी मतंगदा खोकी नकल अनि की मरकते याना बाय तारे अतोप अल्टरनेटिव अमा खोकी मिगी युम मिंगोन थोलुबगी वफम नतबि दाय तारे सिगी इशू जी कमाय तौदना सॉल्यूशन पुरकनी हाइबी मतंगदा लेंगाक्तगा प्रेशर तौखिबा लेकिब्रा सी मताना कई थमिनी हई मतमदुदा अखोगी ngसाई गवर्नमेंट की कोई गवर्नमेंट सु कोई IMC की साइट की कोई माउट डिपार्टमेंट ता कोई मरी लेने कोई माउट डिपार्टमेंट कोई दी कंसर्न डिपार्टमेंट से कोई माउट नि अद माउट ता कोई यम तोइना दुम गनो तौजे यारगदे कोई यम का दुम परसु दुम तौजे परमदी मसिगी लमदेंगी सॉलिड वेस्ट मैनेजमेंट प्लान की कनोसी इशू सी यारगदि लोशन बियो मरमदी अखोइदि मदु अचौ हेडे अम ओइब मरमदी कनोदा NGO सिना पुगलैबा ngसाई अमोटपा डोर टू डोर कलेक्शन की लाइबा देन बाजार की से हाउसिंग ngasi निमित खरनि लेप मदमदा अखोई मीडिया रा करिदा चिलनाव मैम मीडिया की कनो फोंबिरैसी ngसाई की बाजार से अखोई IMC ना कैमता सेंगदोक्त्रे दु तौद्रे अखोई जस्ट आहान बहरोपगी नोमनिनी फावबदी अखोई मार्केट सी यारगदी मार्केट लैबा अमोट पसिंग जे कोई लौथोगा अखोई ऑफिस की कैंपस तबो अखोई हजिल थममेबा मरमदी बाजार खर नालहंदबि यादे हेबगी पब्लिक मैम इंटरेस्ट तरोगना अदुना अखोई प्रेशर पीदबदी नते मरमदी अखोई इम्फाल म्युनिसिपल कॉर्पोरेशन की स्टाफ सिंगसी फम्बंगम बनते लमदेंग द वारी दुमाना अखोई यम नकना अखोई हजिलगन अदुना मदुगी प्रॉब्लम से अखोई इशू से यम चावना लेबनिना अदुम यम तत्तना अखोई कंसर्न डिपार्टमेंट अखोई हेड कनोसिंगदा अदुम यम तोइना अखोई परसू तौजे अदुबु गवर्नमेंटसु पॉलिसी दो ngसाई गवर्नमेंट की कनोनिना ngसाई खन्नबा खोनबा अदु तौबा सुमाइन तौरी खोली अदु सोइदनमगी यारानी खोलानी अखोई सम नेगोशिएबल रूम दो अखोई यारगदी थुना तौबिउ हाइबसे अखोई IMC की तरफ माइकैदगी यम तोइना अदुम अखोई अपील तौजे अदु गवर्नमेंट साइडसु अदुम तौदबनती अदुम तौवी अदुबु ngसाई हाइरिबो पोट सिंगसिदा सोमद प्रजाना पामी पोटुगा अनिदुगी मरक्तु दैदुदा वारोइसिन दु पुरकप ngamdabagi अखोई उपाय लेतबनिना अदुमाइना IMC नसु थीरगा ngसाई कनागुम्बा युम इंकोल ngसाई थोनबिउ हाइबगुम्बा अदुम दु उपाय लेतन अखोई मरक्तु दु थीरे तौगी अदु गवर्नमेंट साइड कोई अदु लई हारगसु
ꯑꯗꯨꯝ ꯑꯩꯈꯣꯏ ꯊꯤꯗꯕ ꯅꯠꯇꯦ ꯊꯤꯔꯤꯅꯤ ꯒꯃꯦꯟꯗꯁꯨ ꯑꯗꯨꯝ ꯍꯥꯏꯗꯕ ꯅꯠꯇꯦ ꯑꯗꯨꯝ ꯍꯥꯏꯖꯩ ꯑꯗꯨꯅ ꯑꯗꯨꯒꯤ ꯀꯩꯅꯣꯅꯤ ꯂꯩꯔꯤꯁꯦ ꯍꯥꯏꯕꯗꯤ ꯑꯩꯈꯣꯏꯒꯤ IMCꯒꯤ ꯁꯥꯏꯠꯇꯒꯤꯗꯤ ꯂꯩꯉꯥꯛꯀꯤ ꯃꯐꯝꯗ ꯇꯠꯇꯅ ꯄ꯭ꯔꯦꯁꯔ ꯇꯧꯏ ꯍꯥꯏꯕꯅꯤ ꯍꯤꯔꯝ ꯑꯁꯤꯒꯤ ꯃꯇꯥꯡꯗ ꯑꯗꯨꯕꯨ ꯂꯩꯉꯥꯛꯅ ꯑꯩꯈꯣꯏꯒꯤ ꯍꯥꯏꯔꯤꯕ ꯍꯤꯔꯝ ꯑꯁꯤꯒꯤ ꯃꯇꯥꯡꯗ ꯃꯤꯌꯥꯝꯒ ꯄꯥꯎ ꯐꯥꯎꯅꯕ ꯋꯥꯠꯄꯒꯤ ꯃꯃꯤ ꯑꯃꯗꯤ ꯆꯥꯎꯅ ꯇꯥꯔꯤ ꯑꯗꯣ ꯃꯈꯥ ꯇꯥꯅ ꯂꯥꯛꯆꯅꯤꯡꯉꯤꯁꯦ ꯑꯩꯈꯣꯏꯒꯤ ꯋꯨꯝꯒꯤ ꯇꯥꯃꯣꯅ ꯂꯥꯛꯆꯅꯤꯡꯉꯤꯁꯦ ꯍꯧꯖꯤꯛ ꯍꯧꯖꯤꯛ ꯂꯩꯔꯤꯕ ꯐꯤꯕꯝ ꯑꯁꯤꯗ ꯍꯧꯖꯤꯛ ꯑꯃꯣꯠꯄꯗꯤ ꯅꯣꯡꯃ ꯅꯣꯡꯃꯒꯤ ꯁꯨꯝ ꯍꯦꯟꯒꯠꯂꯛꯏ ꯑꯗꯨꯒ ꯏꯚꯟ ꯑꯩꯈꯣꯏꯒꯤ IMC ꯀꯝꯄ꯭ꯂꯦꯛꯁꯇꯐꯥꯎ ꯍꯩꯖꯤꯟꯕꯒꯤ ꯑꯩꯈꯣꯏꯒꯤ ꯋꯥꯐꯝꯒ ꯂꯥꯛꯈꯤꯕꯁꯦ ꯃꯁꯤ ꯀꯔꯝꯕ ꯂꯥꯛꯈꯤꯕꯅꯣ IMCꯗ ꯑꯩꯈꯣꯏꯁꯨ ꯄꯥꯎ ꯂꯧꯕ ꯆꯠꯂꯨꯕ ꯃꯇꯝꯗ IMC ꯑꯩꯈꯣꯏ ꯆꯪꯕ ꯉꯝꯗꯦ ꯃꯅꯝꯅ ꯑꯝꯇꯩꯕ ꯑꯩꯈꯣꯏ ꯔꯤꯄꯣꯔꯠ ꯂꯧꯕ ꯐꯖꯅ ꯉꯝꯗꯦ ꯍꯥꯏꯕ ꯇꯥꯔꯦ ꯑꯗꯣ ꯁꯤꯒꯨꯝꯕꯒꯤ ꯋꯥꯈꯜꯒ ꯂꯥꯛꯈꯤꯕ ꯑꯗꯨꯒ ꯍꯧꯖꯤꯛ ꯍꯧꯖꯤꯛꯃꯛ ꯑꯩꯈꯣꯏꯒꯤ ꯒꯥꯔꯤ ꯃꯌꯥꯝ ꯑꯃꯁꯨ ꯂꯣꯗ ꯇꯧꯔꯒ ꯂꯩꯔꯤꯕ ꯁꯤ ꯃꯌꯥꯝꯁꯦ ꯍꯧꯖꯤꯛ ꯍꯧꯖꯤꯛꯀꯤ ꯑꯣꯏꯅ ꯑꯜꯇꯔꯅꯦꯇꯤቭ ꯑꯦꯔꯦꯟꯖꯃꯦꯟꯠ ꯑꯃ ꯂꯩꯕꯤꯔꯕ꯭ꯔꯥ ꯈꯨꯗꯛꯀꯤ ꯑꯣꯏꯕ ꯍꯥꯏꯕ ꯇꯥꯔꯦ ꯅꯠꯇ꯭ꯔꯒꯅ ꯃꯁꯤ ꯑꯃꯨꯛ IMCꯗ ꯑꯃꯨꯛ ꯉꯥꯒꯗꯧꯔꯤꯕ꯭ꯔꯥ IMC ꯀꯔꯝꯕ ꯊꯧꯔꯥꯡ ꯂꯩꯔꯦ ꯁꯤꯒꯤ ꯃꯇꯥꯡꯗ ꯃꯇꯦꯡ ꯑꯃꯇ ꯍꯥꯏꯕꯤꯌꯨ ꯑꯩꯈꯣꯏꯅ NGO ꯃꯣꯏꯅ ꯑꯍꯥꯟꯕꯗ ꯍꯧꯖꯤꯛꯀꯤ ꯀꯩꯅꯣꯗꯒꯤ ꯑꯩꯅ ꯊꯝꯖꯅꯤꯡꯉꯤꯁꯦ ꯑꯩꯈꯣꯏꯅ ꯁꯨꯔꯤꯕ ꯊꯕꯛꯁꯤ ꯌꯥꯝꯅ ꯇꯣꯉꯥꯟꯕ ꯑꯗꯨꯒ ꯌꯥꯝꯅ ꯑꯀꯛꯅꯕ ꯍꯥꯏꯕ ꯇꯥꯔꯦ ꯈꯔ ꯁ꯭ꯄꯦꯁꯤꯌꯦꯜ ꯑꯣꯏꯕ ꯑꯗꯨꯒ ꯃꯌꯥꯝꯗꯒꯤꯁꯨ ꯈꯔ ꯗꯤꯐꯔꯦꯟ ꯑꯣꯏꯕ ꯈꯔ ꯇꯣꯉꯥꯟꯕ ꯃꯈꯜꯒꯤ ꯊꯕꯛꯅꯤ ꯑꯩꯈꯣꯏꯒꯤꯁꯦ ꯍꯧꯖꯤꯛ ꯑꯩꯈꯣꯏꯗ ꯈ꯭ꯋꯥꯏꯗꯒꯤ ꯍꯦꯟꯅ ꯋꯥꯔꯤꯁꯤ ꯗꯝꯄꯤꯡꯁꯤ ꯂꯩꯔꯛꯑꯦ ꯍꯥꯏꯕ ꯅꯨꯃꯤꯠꯇ ꯑꯩꯈꯣꯏꯒꯤ ꯁꯤꯗ ꯊꯕꯛ ꯁꯨꯔꯤꯕ ꯂꯦꯕꯔꯁꯤ ꯊꯤꯕ ꯈꯪꯉꯣꯏꯗꯧꯔꯤꯕ ꯁꯤꯅꯤ ꯍꯧꯖꯤꯛ ꯑꯩꯈꯣꯏ ꯈꯜꯂꯤꯁꯦ ꯑꯩꯈꯣꯏꯒꯤ ꯋꯥꯔꯜꯗ ꯂꯩꯔꯤꯕ ꯂꯦꯕꯔ ꯃꯌꯥꯝ ꯂꯦꯕꯔ ꯀ꯭ꯂꯥꯁ ꯃꯈꯜ ꯃꯌꯥꯝ ꯂꯩ ꯑꯗꯨꯒꯤ ꯃꯅꯨꯡꯗ ꯈ꯭ꯋꯥꯏꯗꯒꯤ ꯁ꯭ꯄꯦꯁꯤꯌꯦꯜ ꯑꯣꯏꯕ ꯑꯗꯨꯒ ꯊꯤꯕ ꯐꯪꯗꯕ ꯑꯗꯨꯒ ꯇꯣꯛꯈ꯭ꯔꯣ ꯍꯥꯏꯕ ꯌꯥꯗꯕ ꯂꯝ ꯍꯦꯟꯕ ꯍꯦꯜꯂꯦ ꯍꯥꯏꯕ ꯌꯥꯗꯕ ꯍꯦꯟꯗꯦ ꯍꯥꯏꯕ ꯌꯥꯗꯕ ꯑꯉꯛꯄ ꯃꯈꯜꯒꯤ ꯂꯦꯕꯔꯒꯤ ꯃꯈꯜ ꯑꯃ ꯂꯩ ꯃꯗꯨ ꯑꯩꯈꯣꯏꯅ ꯍꯧꯖꯤꯛ ꯁꯦꯟꯅꯔꯤꯕ ꯂꯦꯕꯔꯁꯤꯡꯁꯤꯅꯦꯕ ꯃꯈꯣꯏꯁꯤ ꯇꯁꯦꯡꯅ ꯁꯥꯊꯤꯅ ꯅꯨꯡꯁꯤꯕ ꯌꯥꯕ ꯄꯩꯁꯥꯒꯩꯁꯤ ꯃꯣꯏꯅ ꯁꯨꯔꯤꯕꯁꯤ ꯌꯥꯝ ꯍꯟꯊꯅ ꯐꯪꯕ ꯑꯗꯨꯅ ꯃꯣꯏꯅ ꯁꯨꯔꯤꯕꯗꯨꯗꯤ ꯃꯣꯏ ꯑꯃ ꯇꯣꯛꯈꯤꯕꯗ ꯈꯕꯔꯗ ꯍꯥꯞꯄꯒ ꯑꯩꯅ ꯃꯤ 35 ꯀꯧꯋꯦ ꯑꯗꯣ ꯀꯅꯥꯝ ꯂꯥꯛꯇꯦ ꯀꯔꯤꯒꯨꯝꯕ ꯑꯇꯣꯞꯄ ꯄ꯭ꯔꯣꯐꯦꯁꯟꯒꯤ ꯂꯦꯕꯔꯁꯤꯡ ꯈꯨꯗꯝ ꯑꯣꯏꯅ ꯍꯥꯏꯔꯀꯥꯟꯗ ꯏꯟꯖꯤꯅꯤꯌꯥꯔ ꯑꯣꯏꯔꯣ ꯗꯣꯛꯇꯔ ꯑꯣꯏꯔꯣ ꯅꯠꯇ꯭ꯔꯒꯅ ꯑꯣꯖꯥ ꯑꯣꯏꯔꯣ 10 ꯍꯥꯡꯉꯦ ꯍꯥꯏꯕ ꯃꯇꯝꯗ ꯃꯤ ꯊꯥꯎꯖꯟꯁꯀꯤ ꯃꯊꯛꯇ ꯑꯦꯄ꯭ꯂꯥꯏ ꯇꯧꯔꯛꯀꯅꯦꯕ ꯑꯩꯈꯣꯏꯅ ꯁꯦꯟꯅꯔꯤꯕ ꯂꯦꯕꯔꯁꯤꯗꯤ ꯁꯨꯞꯅꯈꯛꯀꯤ ꯑꯃꯈꯛ ꯃꯥꯡꯕꯗ ꯃꯆꯦꯠ ꯑꯃꯒꯤ ꯃꯃꯤ ꯑꯃ ꯐꯥꯎꯕ ꯑꯣꯏꯅꯤꯡꯉꯤ ꯍꯥꯏꯕ ꯄꯣꯠꯐꯥꯎ ꯂꯥꯛꯇꯦ ꯍꯥꯏꯇꯥꯔꯦ ꯑꯩꯈꯣꯏꯅ ꯍꯧꯖꯤꯛ ꯀꯤꯔꯤꯁꯦ ꯑꯩꯈꯣꯏꯒꯤꯗꯤ ꯇꯧꯔꯅꯨ ꯍꯥꯏꯔꯗꯤ ꯂꯩꯇ꯭ꯔꯦ ꯍꯥꯏꯔꯒꯗꯤ ꯇꯣꯛꯄ ꯍꯥꯏꯁꯤ ꯃꯁꯥꯅ ꯇꯥꯕꯅꯤ ꯃꯔꯝꯗꯤ ꯃꯤꯒꯤ ꯃꯈꯥꯗ ꯑꯗꯒꯤ ꯑꯣꯊꯣꯔꯤꯇꯤ ꯃꯈꯥꯗ ꯊꯕꯛ ꯁꯨꯕꯅꯤ ꯑꯗꯨꯕꯨ ꯃꯁꯤꯒꯤ ꯊꯣꯛꯂꯛꯏꯕ ꯄꯣꯠꯁꯤꯗꯤ ꯑꯩꯈꯣꯏꯒꯤ ꯁꯣꯁꯥꯏꯇꯤꯅ ꯍꯧꯖꯤꯛ ꯍꯥꯏꯅꯔꯤꯕ ꯄꯣꯠꯊꯣꯛ ꯊꯕꯛ ꯁꯨꯔꯒ ꯄꯣꯠꯊꯣꯛ ꯄꯨꯊꯣꯛꯑꯀꯥꯟꯗ ꯑꯩꯈꯣꯏ ꯃꯤꯑꯣꯏꯕ ꯈꯨꯟꯅꯥꯏ ꯍꯤꯡꯗꯧꯅꯤ ꯍꯥꯏꯔꯦ ꯑꯗꯣ ꯑꯩꯈꯣꯏꯒꯤ ꯍꯧꯖꯤꯛ ꯁꯨꯔꯤꯕ ꯊꯕꯛꯁꯤꯗꯤ ꯀꯔꯤ ꯑꯣꯏꯒꯦꯗ ꯊꯕꯛ ꯁꯨꯡꯁꯨ ꯁꯨꯗꯕ ꯂꯦꯝꯅ ꯆꯥꯕ ꯂꯩꯔꯕ ꯁꯨꯡꯁꯨ ꯁꯨꯗꯕ ꯈꯨꯟꯅꯥꯏ ꯑꯃꯅ ꯄꯣꯠꯊꯣꯛ ꯈꯔ ꯄꯨꯊꯣꯛꯑꯦꯕ ꯑꯗꯨꯒꯤ ꯄꯣꯠꯊꯣꯛꯇꯣ ꯁꯦꯟꯅꯕꯁꯤꯗꯤ ꯂꯩꯄꯥꯛ ꯋꯥꯊꯣꯛ ꯑꯣꯏꯌꯦꯕ ꯃꯁꯤꯅꯤ ꯍꯧꯖꯤꯛ ꯑꯩꯈꯣꯏꯗ ꯑꯣꯏꯔꯤꯁꯦ ꯊꯕꯛ ꯁꯨꯡꯁꯨ ꯁꯨꯗꯕ ꯃꯤ ꯑꯃ ꯃꯥ ꯋꯦꯁ ꯄꯨꯊꯣꯔꯛꯀꯅꯦꯕ ꯑꯗꯨꯅ ꯁꯨꯗꯕ ꯄꯣꯠꯊꯣꯛ ꯄꯨꯊꯣꯛꯄ ꯊꯕꯛ ꯑꯃ ꯍꯥꯏꯔꯗꯤ ꯑꯩꯈꯣꯏ ꯊꯕꯛꯁꯤꯅꯤ ꯍꯥꯏꯇꯥꯔꯦ ꯃꯁꯤꯅꯤ ꯑꯩꯈꯣꯏꯅ ꯍꯧꯖꯤꯛ ꯃꯁꯤ ꯁꯦꯟꯅꯕꯗꯅꯤ ꯂꯩꯄꯥꯛ ꯋꯥꯊꯣꯛ ꯑꯣꯏꯒꯗꯣꯏꯁꯦ ꯍꯧꯖꯤꯛꯁꯦ ꯑꯗꯨꯒ ꯑꯃꯨꯛ ꯑꯩꯈꯣꯏꯒꯤ ꯌꯨꯝ ꯑꯃꯗ ꯑꯩꯒꯤ ꯁꯨꯃꯥꯡꯗ ꯍꯦꯛꯇ ꯍꯥꯏꯔꯁꯤ ꯌꯦꯅꯈꯥꯗ ꯂꯨꯈꯥꯗ ꯐꯠꯇꯕ ꯄꯣꯠ ꯑꯃ ꯇꯥꯔꯒ ꯂꯩꯔꯦ ꯑꯗ ꯑꯩ ꯁꯣꯁꯤꯌꯦꯜ ꯏꯊꯤꯛꯁꯇ ꯀꯃꯥꯏꯅ ꯂꯩꯒꯦꯗ ꯑꯩꯈꯣꯏ ꯃꯗꯨ ꯌꯦꯡꯉꯒ ꯃꯗꯨ ꯁꯦꯡꯅꯅꯕ ꯃꯤ ꯑꯃ ꯂꯥꯛꯑꯒ ꯁꯦꯡꯒꯗꯧꯅꯤꯅ ꯉꯥꯏꯕꯒꯤ ꯁꯣꯁꯤꯌꯦꯜ ꯏꯊꯤꯛꯁ ꯑꯃꯁꯨ ꯑꯩꯈꯣꯏ ꯁꯣꯁꯥꯏꯇꯤꯗ ꯍꯧꯖꯤꯛ ꯎꯗꯕ ꯅꯠꯇꯦꯕ ꯃꯁꯤ ꯚꯦꯔꯤ ꯑꯟꯐꯣꯔꯆꯨꯅꯦꯠ ꯃꯔꯝꯗꯤ ꯑꯩꯈꯣꯏꯅ ꯑꯃꯣꯠꯄꯁꯤ ꯁꯦꯡꯅꯅꯕꯒꯤ ꯔꯦꯁꯄꯣꯟꯁꯤꯕꯤꯂꯤꯇꯤ ꯑꯃ ꯑꯩꯈꯣꯏ ꯈꯨꯟꯅꯥꯏꯁꯤ ꯄꯨꯟꯅ ꯂꯧꯃꯤꯟꯅꯕ ꯆꯪꯉꯤ ꯄꯨꯟꯅ ꯀꯣꯑꯣꯔꯗꯤꯅꯦꯁꯟ ꯑꯃ ꯆꯪꯉꯤ ꯃꯁꯤ ꯀꯣꯑꯣꯔꯗꯤꯅꯦꯁꯟ ꯇꯧꯔꯀꯥꯟꯗ ꯃꯗꯨꯒꯤ ꯑꯣꯊꯣꯔꯤꯇꯤ ꯑꯃꯒꯤ ꯃꯥꯒꯤ ꯊꯕꯛꯇꯨꯁꯨ ꯂꯦꯞꯄ ꯂꯩꯇꯅ ꯑꯗꯨꯝ ꯀꯣꯟꯇꯤꯅ꯭ꯌꯨꯁ ꯁꯥꯏꯀ꯭ꯂꯤꯡ ꯑꯃꯒꯤ ꯃꯈꯥꯗ ꯑꯗꯨꯝ ꯆꯠꯈꯤꯕꯁꯤ ꯃꯊꯧ ꯇꯥꯕꯅꯤ ꯑꯩꯈꯣꯏꯗꯤ ꯍꯧꯖꯤꯛ ꯌꯥꯝ ꯁꯥꯊꯤꯅ ꯋꯥꯔꯦ NGO 8ꯁꯦ ꯀꯣꯛꯁꯝ ꯂꯩꯔꯤꯕ ꯇꯛꯗꯤꯞ ꯂꯩꯔꯤꯕ ꯁꯨꯋꯣ ꯂꯩꯔꯤꯕ ꯂꯣꯏꯅꯅ ꯑꯩꯈꯣꯏꯒꯤ ꯁꯤꯒꯤ ꯀ꯭ꯔꯦꯠ ꯂꯩꯔꯤꯕ ꯋꯨꯝ ꯂꯩꯔꯤꯕ ꯃꯌꯥꯝꯁꯤꯡ ꯑꯩꯈꯣꯏꯒꯤ ꯁꯕ ꯁꯦꯀꯨꯔꯤꯇꯤ ꯐꯣꯔꯁꯦꯁ ꯂꯩꯔꯤꯕ ꯃꯌꯥꯝꯁꯤꯡꯁꯤꯗ ꯍꯧꯖꯤꯛ ꯆꯞ ꯃꯥꯟꯅꯕ ꯑꯩꯈꯣꯏ 8ꯁꯤ ꯐꯝꯃꯤꯟꯅꯕꯗ ꯆꯞ ꯃꯥꯟꯅꯕ ꯐꯣꯟ ꯑꯃ ꯂꯥꯛꯏ ꯄꯣꯠ ꯀꯩꯗꯧꯉꯩ ꯂꯧꯊꯣꯛꯇꯣꯏꯅꯣ ꯆꯞ ꯃꯥꯟꯅꯕ ꯄꯥꯎꯈꯨꯝ ꯑꯃ ꯄꯤ ꯑꯩꯈꯣꯏ ꯅꯨꯃꯤꯠ ꯑꯃ ꯗꯝꯄꯤꯡ ꯌꯥꯔꯀꯥꯟꯗ ꯍꯥꯏꯖꯔꯛꯀꯦ ꯃꯁꯤꯅ ꯑꯩꯈꯣꯏꯒꯤ ꯂꯩꯀꯥꯏꯒꯤ ꯑꯃꯗꯤ ꯈꯨꯟꯒꯤ ꯃꯌꯥꯝꯁꯤꯡꯁꯦ ꯄꯦꯜꯂꯕ꯭ꯔꯥ ꯍꯥꯏꯗꯨꯗꯤ ꯄꯦꯜꯂꯝꯃꯣꯏꯕ ꯃꯁꯤꯒꯤ ꯑꯁꯨꯛ ꯌꯥꯝꯕ ꯏꯁꯨ ꯑꯁꯨꯛ ꯌꯥꯝꯕ ꯄ꯭ꯔꯣꯕ꯭ꯂꯦꯝ ꯃꯌꯥꯝꯁꯤꯡꯁꯦ ꯃꯁꯤ ꯀꯅꯥꯅ ꯊꯣꯛꯍꯟꯕꯅꯣ ꯍꯥꯏꯕꯁꯤꯗꯤ ꯑꯩꯈꯣꯏꯒꯤ ꯑꯣꯊꯣꯔꯤꯇꯤꯅ ꯑꯗꯨꯝ ꯈꯟꯕ ꯌꯥꯔꯦ ꯈꯨꯗꯛꯇ ꯃꯁꯤꯗꯤ ꯂꯩꯕ ꯂꯩꯇꯅ ꯃꯤ ꯂꯥꯛꯀꯅꯤ ꯂꯥꯛꯑꯣꯏ ꯃꯤ ꯁꯦꯡꯕ ꯂꯥꯛꯀꯅꯤ ꯅꯠꯇ꯭ꯔꯒ ꯂꯥꯛꯑꯣꯏ ꯍꯥꯏꯕꯒꯤ ꯉꯥꯏꯕ ꯇꯧꯗꯅ ꯏꯁꯥꯅ ꯍꯦꯛꯇ ꯍꯧꯔꯗꯧꯕ ꯄꯣꯠ ꯑꯃꯅꯦꯕ ꯃꯁꯤꯗ ꯀꯩꯗꯧꯕꯩ ꯄꯟꯊꯗꯣꯏꯅꯣꯕ ꯄꯩꯁꯥ ꯂꯩꯔꯦ ꯍꯥꯏꯔꯗꯤ ꯍꯧꯕꯤꯔꯣ ꯊꯕꯛꯇꯣ ꯀꯣꯔꯝ ꯀꯟꯗꯛ ꯂꯩꯔꯦ ꯍꯥꯏꯔꯗꯤ ꯀꯣꯔꯝ ꯀꯟꯗꯛ ꯂꯩꯇ꯭ꯔꯤꯉꯩꯗꯒꯤ ꯑꯗꯨꯝ ꯇꯧꯕꯤꯔꯣ ꯀꯣꯔꯝ ꯀꯟꯗꯛ ꯂꯣꯏꯔꯦ ꯑꯗꯨꯝ ꯇꯧꯕꯤꯔꯣ ꯃꯃꯥꯡꯗ ꯀꯃꯤꯠꯃꯦꯟ ꯃꯌꯥꯝ ꯄꯤ ꯍꯥꯏꯔꯦ ꯀ꯭ꯂꯕꯅ ꯑꯗꯨ ꯇꯧꯔꯝꯗ꯭ꯔꯒꯗꯤ ꯀ꯭ꯂꯕꯅ ꯍꯥꯏꯔꯤꯁꯤ ꯂꯥꯟꯗꯦ ꯂꯥꯟꯗ꯭ꯔꯒꯗꯤ ꯀꯅꯥꯅ ꯋꯥꯌꯦꯟꯗꯧꯔꯤ ꯁꯤ ꯌꯥꯝ ꯂꯨꯕ ꯄꯣꯠ ꯑꯃꯅꯤ ꯃꯁꯤꯗꯤ ꯊꯕꯛ ꯇꯧꯒꯗꯕ ꯄꯣꯠ ꯑꯃꯅꯤ ꯍꯥꯏꯇꯥꯔꯦ ꯃꯇꯝ ꯂꯦꯟꯒꯗꯕ ꯅꯠꯇꯦ ꯁꯣꯏꯗꯅ ꯑꯩꯈꯣꯏ ꯅꯥꯜꯍꯜꯂꯁꯤ ꯍꯥꯏꯕꯗꯨꯗ ꯅꯥꯜꯍꯜꯂꯁꯤ ꯍꯥꯏꯗꯅ ꯑꯩꯈꯣꯏ ꯂꯩꯔꯤꯕ ꯃꯌꯥꯝꯁꯤꯡꯁꯤꯗ ꯆꯠꯈ꯭ꯔꯒ ꯑꯗꯨꯝ ꯅꯥꯟꯒꯗꯧꯕ ꯄꯣꯠ ꯑꯃꯅꯦꯕ ꯃꯁꯤ ꯀꯩꯗꯧꯕꯒꯤ ꯑꯩꯈꯣꯏ ꯀꯩꯗꯧ ꯄꯟꯊꯗꯣꯏꯅꯣꯕ ꯑꯩꯒꯤ ꯁꯨꯃꯥꯡ ꯂꯩꯕꯗꯨꯗꯤ ꯀꯣꯊꯣꯛꯑꯒ ꯂꯪꯊꯣꯛ ꯇꯥꯔꯦ ꯃꯐꯝ ꯆꯥꯅ ꯊꯝꯕ ꯇꯥꯔꯦ ꯃꯐꯝ ꯆꯥꯅ ꯊꯝꯗ꯭ꯔꯒꯗꯤ ꯍꯌꯤꯡ ꯏꯜꯂꯦ ꯂꯩꯅꯥ ꯄꯣꯛꯑꯦ ꯑꯩꯈꯣꯏꯒꯤ ꯀꯩꯅꯣꯅ
ꯑꯩꯈꯣꯏꯒꯤꯁꯤꯅ ꯄꯣꯛꯂꯛꯄ ꯂꯥꯏꯅꯥꯁꯤꯗꯤ ꯑꯩꯈꯣꯏꯅ ꯊꯝꯖꯜꯂꯤꯕꯁꯤꯅ ꯄꯣꯛꯂꯛꯄ ꯂꯥꯏꯅꯥꯁꯤꯗꯤ ꯃꯤ ꯑꯃꯇꯪ ꯅꯠꯇꯦ ꯀꯩꯊꯦꯜꯗ ꯂꯥꯛꯏꯕ ꯃꯌꯥꯝꯁꯤ ꯂꯣꯏ ꯄꯣꯛꯀꯗꯣꯏꯅꯦꯕ ꯑꯁꯤꯗꯩꯗ ꯑꯩꯈꯣꯏꯅ ꯊꯕꯛ ꯁꯨꯖꯔꯤꯕ ꯂꯦꯕꯔꯁꯤꯡꯗꯨꯒꯤ ꯅꯣꯡꯃꯒꯤ ꯈꯨꯠꯁꯨꯃꯟꯁꯤ ꯂꯩꯀꯥꯏꯗ ꯃꯣꯏ ꯌꯨꯝꯊꯣꯡꯒꯤ ꯗꯨꯀꯥꯟꯒꯤ ꯃꯌꯥꯝꯁꯤꯡꯗꯨꯗꯒꯤ ꯃꯁꯤ ꯑꯄꯤꯛ ꯑꯄꯤꯛꯄ ꯃꯌꯥꯝꯁꯤ ꯀꯂꯦꯛꯁꯟ ꯇꯧꯖꯔꯒ ꯈꯣꯝꯖꯤꯜꯂꯒ ꯃꯣꯏ ꯇꯣꯂꯣꯞ ꯄꯤꯔꯤꯅꯦꯕ ꯃꯣꯏ ꯍꯤꯡꯖꯔꯤꯕꯅꯦꯕ ꯑꯗꯨꯅ ꯑꯗꯣ ꯍꯧꯖꯤꯛꯇꯤ ꯈꯣꯝꯕ ꯆꯪꯉꯨꯔꯦ ꯆꯩꯕꯨ ꯆꯥꯒꯦ ꯇꯧꯔꯦ ꯐꯣꯟꯁꯤ ꯒ꯭ꯌꯥꯟ ꯃꯥꯟ ꯇꯥꯗꯦꯕ ꯃꯐꯝ ꯃꯔꯥꯡ ꯈꯪꯗꯅ ꯂꯥꯛꯑꯦꯕ ꯑꯗꯣ ꯑꯩꯈꯣꯏꯅ ꯃꯁꯤ ꯁꯔꯀꯥꯔꯅꯁꯨ ꯑꯗꯒꯤ ꯑꯣꯊꯣꯔꯤꯇꯤꯁꯤꯡꯅꯁꯨ ꯁꯣꯏꯗꯅ ꯁꯤꯜꯂꯛꯀꯅꯦꯅ ꯈꯜꯂꯤ ꯁꯤꯟꯗꯕꯗꯤ ꯌꯥꯔꯣꯏ ꯑꯗꯨꯒ ꯂꯝꯗꯦꯡꯒꯤꯒꯁꯨ ꯑꯉꯝꯕ ꯐꯪꯅ ꯐꯖꯕ ꯃꯑꯣꯡ ꯑꯃꯗ ꯌꯥꯅꯕꯤꯌꯨ ꯑꯗꯨꯒ ꯀꯃꯤꯠꯃꯦꯟꯁꯤꯡꯁꯦ ꯀꯥꯏꯗꯅꯕ ꯑꯗꯨꯝ ꯁꯣꯏꯗꯅ ꯇꯧꯕꯤꯔꯀꯥꯟꯗ ꯂꯝꯗꯦꯡꯒꯤ प्रजाꯁꯤ ꯑꯗꯤ ꯋꯥꯔꯧꯔꯣꯏꯅ ꯈꯜꯂꯤ ꯋꯥꯔꯧꯕꯁꯨ ꯊꯣꯛꯇꯦ ꯃꯔꯝꯗꯤ ꯃꯔꯝꯗꯤ ꯑꯩꯈꯣꯏꯒꯤ IMCꯒꯤ ꯃꯅꯨꯡꯗ ꯀꯝꯄ꯭ꯂꯦꯛꯁ ꯃꯅꯨꯡꯗ ꯑꯗꯨꯕꯨ ꯇꯧꯕꯗꯕꯨ ꯉꯁꯥꯏꯒꯤ ꯌꯥꯝ ꯁꯦꯡꯅ ꯍꯥꯏꯔꯒꯗꯤ ꯑꯩꯈꯣꯏꯅ ꯕꯥꯏꯂꯣ ꯑꯃ ꯑꯦꯛ ꯑꯃ ꯏꯝꯄ꯭ꯂꯤꯃꯦꯟ ꯇꯧꯔꯒꯁꯨ ꯉꯁꯥꯏꯒꯤ ꯃꯁꯤ ꯄ꯭ꯔꯖꯥ ꯂꯩꯔꯤꯕ ꯁꯦꯛꯁꯟꯁꯤ ꯌꯥꯝ ꯁꯦꯡꯅ ꯍꯥꯏꯔꯒꯗꯤ ꯏꯝꯐꯥꯜ ꯃꯅꯨꯡꯗ ꯂꯩꯔꯤꯁꯤ ꯏꯝꯐꯥꯜꯒꯤ ꯄꯣꯄꯨꯂꯦꯁꯟꯁꯤ 26 ꯂꯥꯈꯀꯤ ꯃꯊꯛꯇꯅꯤ ꯑꯗꯨꯗꯤ ꯑꯗꯨ ꯑꯇꯣꯞꯄꯗꯒꯤꯁꯨ ꯉꯁꯥꯏꯒꯤ ꯃꯌꯥꯝ ꯑꯃꯁꯨ ꯂꯥꯛꯏꯅꯤ ꯑꯗꯣ ꯑꯩꯈꯣꯏꯅ ꯏꯝꯄ꯭ꯂꯤꯃꯦꯟ ꯇꯧꯕ ꯀꯥꯟꯗ ꯑꯩꯈꯣꯏꯗ ꯈꯤꯇꯪ ꯈꯨꯗꯣꯡꯆꯥꯗꯕꯁꯤ ꯑꯩꯈꯣꯏ ꯃꯦꯟ ꯄꯋꯥꯔ ꯋꯥꯠꯄꯒꯨꯝꯕ ꯑꯗꯒꯤ ꯑꯩꯈꯣꯏ ꯆꯠꯅꯗꯕ ꯅꯠꯇꯦ ꯑꯦꯛꯁꯦ ꯍꯧꯖꯤꯛꯁꯨ ꯑꯗꯨꯝ ꯆꯠꯅꯔꯒ ꯑꯩꯈꯣꯏ ꯃꯃꯥꯡꯗ ꯐꯥꯏꯟ ꯂꯧꯕ ꯈꯣꯠꯄ ꯑꯗꯨꯃꯛ ꯂꯩ ꯑꯗꯨꯒ ꯑꯩꯈꯣꯏꯅ ꯍꯧꯖꯤꯛ ꯃꯃꯥꯡꯒꯤ ꯕꯥꯏꯂꯣꯁꯤꯡꯗꯨ ꯍꯧꯖꯤꯛꯀꯤ ꯃꯇꯝꯒꯁꯨ ꯈꯔ ꯆꯥꯟꯅꯗ꯭ꯔꯦ ꯃꯗꯨ ꯑꯃꯨꯛ ꯈꯔ ꯁꯦꯝꯗꯣꯛ ꯁꯦꯝꯖꯤꯟ ꯑꯦꯃꯦꯟꯃꯦꯟ ꯇꯧꯕꯒꯤ ꯑꯩꯈꯣꯏ ꯑꯗꯨꯁꯨ ꯄ꯭ꯂꯥꯟ ꯇꯧꯖꯔꯤ ꯑꯗꯨ ꯑꯩꯅ ꯈꯟꯕꯗ ꯉꯁꯤ ꯌꯥꯝ ꯑꯊꯨꯕ ꯃꯇꯝꯗ ꯍꯟꯗꯛꯀꯤ ꯊꯥꯁꯤ ꯃꯅꯨꯡꯗ ꯑꯩꯈꯣꯏꯁꯨ ꯕꯥꯏꯂꯣ ꯍꯥꯟꯅꯒꯤ ꯂꯩꯕ ꯄꯣꯠꯇꯨ ꯃꯇꯝꯒ ꯆꯥꯟꯅꯗ꯭ꯔꯕꯅꯤ나 खरा अमुक एमेंडमेंट तौगे हैबगी केनोसु लई अदो हौजिजिकसु अखोय अदुम ममांगनसु फाइन थिहनदना खोलनदना अदुम अखोय फाइन लौखटपसु अदुम तौदी तौजगी अदु हाई रिपोर्ट यम इफेक्टिव ओइदबा पोट अमो ओइना अदुम पब्लिक की केनोददी अदुम लईबा मरमदि केनोदा अखोयना चामगी मनुंगदा परसेंट दी यम परसेंट यम नेमना फाइन थीबा कोटबसी केनो तौदबनिना अदु तसेंगना हारगदी हंदकी अखोयगी केनोसिदसु हौजिजिसे ग्रीन ट्रिब्यूनल की करिगी अकन इंस्ट्रक्शन सु लईबनिना इम्फाल मणिपुर योनसु तुरेन खरदी कोई रिजुविनेशन तौबगी नंबुल तुरेल यावरे अदु याम तुना ngasi aina khanbada ngasi handaki tha sida adu koi nambul turel gi magi rejuvenation gi se koi treatment plan tawgi haju jo koi kanu to environment kanu na department na yam kan haju moi thabak changsil libani adu masri sida koi gi moina haibada treatment plan mafam ani samu sangda ma then adagi kanu da ama koi gi monsangai da ma khillaganda koi gi nambul turel taraiba ngasai amotpa si कोई स्टॉर्म वाटर ड्रेन सिंग अदैना कोई इवन आउटलेट करी करी कोई सीवरेज गुम्बगी सेप्टिक टैंक की अदुम मयाम जी पुलप थिंगलकाना मदु ट्रीटमेंट तौगा मुतुरेन थादबगी अरे ग्रीन ट्रिब्यूनल गिसु अकन इंस्ट्रक्शन लैबनी इवन सिदा कोई मणिपुर की लौकताक लेक अदगी सम लेक खरा यावरी देन तुरेन तरे निपान यावरी अदा फर्स्ट प्रायोरिटी होइना नंबुल तुरेल सी हजुजी एनवायरनमेंट डिपार्टमेंट ना लोकल इंथाउ हौग्रे अखोई गिसु टाइमलाइन कोई इम्फाल म्युनिसिपल कॉर्पोरेशन गिसु दुम टाइमलाइन पी door to door collection tawgada main power yam da bhai tare main power IMC gi aduna maram oiraga khoi gi IMC gi 2011 gi bylaw sing asi chana boda kudong sa da mayong nai haibani adu bo hojik khoi gi mayong nari ba solid waste crisis asi athu matam da yana ba purok na bagi da makta IMC gi makai de gi sulenga ta khangal ba matung da khoi gi lamding gi miyam ga wari chana bagi haibi thaja ba khoi gi pi bagi ofam amadi ngasi gi manung hona gi thorom gi miyam na khangba ngamire aduga ngasigi oinadi manung hona gi thorom asi tangsai losin jare aduga ngasigi thorom asi lengbe pki tamata panel ahum su tharo pongdok seri ngasigi thorom asi karam to bi haiba do impact news ta khoi impact news ki email id impacttvnews@gmail.com da natraga khoi gi impact tv ki facebook page ta comment amadi feedback pa yagani ngasi da mutadi manung hona gi thorom losin jare khurum jare